ꯌꯥꯝ ꯐꯕꯩ ꯋꯥꯅꯤꯅꯦ ꯑꯦꯞ ꯃꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕ ꯚꯣꯇꯔ ꯍꯦꯜꯞꯂꯥꯏꯟ ꯑꯦꯞ ꯚꯦꯔꯤꯐꯥꯏ ꯑꯦꯞ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯁꯨꯃꯥꯡꯂꯤꯂꯥ ꯑꯌꯤꯡꯕ ꯊꯋꯥꯏꯃꯤꯆꯥꯛ ꯂꯤꯂꯥ ꯁꯥꯟꯅꯕꯤꯔꯤꯕ ꯄꯤꯁꯃꯦꯀꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯤꯂꯥ ꯀꯥꯡꯕꯨ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯣꯄꯔꯦꯁꯟ ꯃꯈꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯖꯔꯤ ꯖꯦꯀꯦ ꯅꯦꯆꯨꯔꯣꯄꯦꯊꯤ ꯍꯦꯜꯊ ꯀꯦꯌꯔ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯅꯤꯌꯔ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯏꯝꯐꯥꯜ ꯋꯦꯁ ꯃꯅꯤꯄꯨꯔ ꯖꯦꯀꯦ ꯅꯦꯆꯨꯔꯣꯄꯦꯊꯤ ꯍꯦꯜꯊ ꯀꯦꯌꯔ ꯑꯁꯤꯗ ꯁꯔꯖꯔꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯄꯤꯁꯃꯦꯀꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯂꯩꯔꯝꯗꯦꯅꯦ ꯃꯥꯒ ꯑꯩꯒ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨ ꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯃꯣꯏꯒꯤ ꯕꯣꯛꯁꯤꯡꯒꯤ ꯏꯁꯇꯦꯗꯤꯌꯝꯁꯤ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤꯅꯤꯗ ꯂꯥꯛꯇꯤ ꯖꯥꯠꯂ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯃꯤꯅꯤꯠ 10ꯗꯤ ꯍꯦꯜꯂꯦꯅꯦ ꯂꯥꯛꯑꯒ ꯁꯥꯎꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯑꯁ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯅꯪꯉꯔꯣꯏꯅ ꯄꯔꯞ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒ ꯂꯥꯛꯏ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯂꯥ 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 ꯑꯩꯗꯤ ꯅꯪ ꯍꯧꯖꯤꯛ ꯆꯪꯉꯛꯄꯗ ꯅꯪꯕꯨ ꯃꯥꯜꯂꯨꯗ꯭ꯔꯕꯅꯦ ꯑꯁꯦꯡꯕꯒꯤ ꯈꯨꯐꯖ ꯑꯃ ꯃꯁꯤꯕꯨ ꯋꯥꯅꯦꯗꯅ ꯑꯁꯦꯡꯕꯅꯦ ꯅꯪꯅ ꯑꯩ ꯍꯦꯛ ꯎꯅꯕ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯗ꯭ꯔꯦꯁ ꯁꯨꯠ ꯍꯦꯛ ꯁꯦꯠ ꯇ꯭ꯔꯦꯛ ꯄꯦꯟ ꯍꯦꯛ ꯁꯦꯠ ꯉꯁꯤꯗꯤ ꯅꯪꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜꯒ ꯐꯅꯦꯛꯀ ꯁꯦꯠꯂ ꯊꯣꯛꯂꯛꯄꯗꯨꯗ ꯑꯁꯦꯡꯕꯅꯦ ꯑꯩꯗꯤ ꯅꯪꯕꯨ ꯃꯥꯜꯂꯨꯗ꯭ꯔꯕꯅꯦ ꯌꯥꯝ ꯍꯩꯅꯒ ꯁꯦꯠꯂꯛꯄ ꯅꯠꯇꯦꯀꯣ ꯍꯣꯏꯕ ꯑꯗꯨꯏꯁꯨ ꯑꯗꯨ ꯐꯖꯩ ꯑꯣꯏꯔꯁꯨ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯪꯉꯦ ꯑꯗꯨꯕꯨ ꯅꯪ ꯎꯅꯕ ꯊꯧꯔꯛꯄꯁꯤꯗ ꯌꯥꯝ ꯀꯦꯊꯗꯅ ꯊꯧꯔꯛꯏꯕꯁꯤꯅꯤ ꯑꯗꯨ ꯌꯥꯝ ꯄꯛꯇ꯭ꯔꯕꯣ ꯑꯣ ꯌꯥꯝ ꯄꯛꯑꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯁꯦꯡꯕꯅꯦ ꯉꯥꯟꯊꯣꯏ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯅꯨꯄꯤ ꯃꯥꯅ ꯅꯁꯝ ꯈꯥꯒꯕꯁꯦ ꯈꯨꯠ ꯊꯦꯛꯄꯗ ꯅꯪꯁꯨ ꯌꯥꯎꯔꯝꯅꯤꯀꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯛꯑꯅꯨ ꯍꯥꯏꯗꯤ ꯍꯥꯏꯖꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯁꯨ ꯑꯁꯦꯡꯕꯅꯦ ꯏꯀꯥꯏꯔꯛꯑꯅꯤꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯂꯥꯛꯑꯣ ꯇꯨ ꯑꯁꯤꯗ ꯂꯩ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤꯗ ꯐꯝꯃꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣꯕ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯃꯤꯅ ꯑꯃꯨꯛ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯑꯃꯨꯛ ꯍꯥꯏꯅꯈꯤꯅꯦ ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯅꯔ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯅꯦꯁꯅꯦꯜ ꯕꯣꯛꯁꯤꯡ ꯄ꯭ꯂꯦꯌꯔ ꯉꯥꯟꯊꯣꯏꯅꯤ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯅꯔꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣꯕ ꯀꯩꯒꯤꯅꯣꯕ ꯇꯨꯃꯣꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤꯗꯨꯕꯣ ꯅꯪꯁꯦ ꯌꯥꯝ ꯐꯖꯕ ꯑꯁꯤꯕꯨ ꯋꯥꯅꯦꯗꯅ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯦꯀꯣ ꯃꯥꯂꯦꯝꯁꯤꯗ ꯅꯪꯗꯧꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯎꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯑꯣꯟꯊꯣꯛꯄꯒꯤ ꯃꯤꯠ ꯍꯥꯏꯕꯗꯨꯅꯤ ꯑꯩꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯕꯥꯁꯤꯅꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯛꯊꯤꯕꯤ ꯍꯥꯏꯗꯅ ꯆꯩꯔꯤꯕꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯁꯛꯊꯤꯕꯤ ꯍꯥꯏꯅ ꯆꯩꯕꯗꯨꯗ ꯑꯩ ꯃꯨꯛ ꯊꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯅꯤ ꯁꯨꯔꯝꯂꯔꯣꯏꯗꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ ꯑꯣ ꯑꯩꯅ ꯐꯖꯩ ꯍꯥꯏꯕꯁꯤꯗꯗꯤ ꯍꯔꯥꯎꯔꯤꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯠꯌꯦꯡ ꯂꯥꯟꯕꯅꯅꯤ ꯅꯪꯅ ꯎꯔꯤꯕꯗꯨꯗꯤ ꯐꯖꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯅꯦ ꯅꯨꯡꯁꯤꯕ ꯑꯣ ꯑꯩꯅ ꯃꯤꯠꯌꯦꯡ ꯂꯥꯟꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯗꯣ ꯉꯥꯟꯊꯣꯏ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ ꯀꯩ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯗꯣꯡ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨꯔꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯃꯥꯁꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦ ꯃꯃꯧ ꯄꯨꯁꯜꯂꯛꯑꯣꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯟꯅꯕꯗ ꯑꯩꯉꯣꯟꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯕ ꯌꯥꯎꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯈꯔ ꯋꯥꯠꯈꯤꯅꯤꯗ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯊꯕꯛ ꯉꯟꯇꯥꯅ ꯐꯪꯈꯤꯕꯗꯣ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯂꯨꯍꯣꯡꯍꯟꯅꯤꯡꯗꯅ ꯇꯧꯔꯤꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯅ ꯑꯩꯅ ꯇꯦꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗ ꯑꯩ ꯀꯩꯁꯨ ꯋꯥꯔꯣꯏꯗ ꯅꯃꯥꯏ ꯀꯥꯏꯒꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ ꯑꯩꯗꯤ ꯅꯪ ꯅꯠꯇꯕꯤ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯩꯃꯤꯟꯅꯔꯣ ꯅꯪꯁꯦ
ꯑꯩꯒꯤ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ ꯉꯥꯟꯊꯣꯏ ꯑꯗꯣ ꯅꯪꯒꯤꯁꯨ ꯑꯁꯦꯡꯕ ꯋꯥ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯌꯣꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯁꯅꯨ ꯑꯗꯨꯕꯨ ꯏꯆꯦꯜꯁꯤꯅ ꯋꯥꯍꯩꯁꯤꯃꯗꯤ ꯍꯥꯏꯗꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯕꯁꯨ ꯉꯝꯒꯅꯤ ꯁꯤꯕꯁꯨ ꯉꯝꯒꯅꯤꯌꯦ करम फोंगलसिगे अमोइबु करिगी असुम साखल्लीबा होंदो फम खंदे हाइदो फम खंदे होंगम द साथे थमोइ नुंगसिदा Hajaba pumba nangini nungsibi hong phang se hong laron mapok si magi Hajaba pumba nangini nungsibi hong phang se hong laron mapok si magi noglo mai thong 하자고 이 거울랑에 남긴 농시바나 ꯂꯝꯄꯥꯛ ꯃꯅꯨꯡꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯆꯪꯗ꯭ꯔꯤꯑꯅ ꯉꯥꯟꯊꯣꯏꯗ ꯍꯥꯏꯕꯗꯨꯗ ꯉꯥꯟꯊꯣꯏꯅ ꯑꯩꯉꯣꯟꯗ ꯄꯨꯁꯜꯂꯒ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯝꯃꯤꯖꯥꯠ ꯀꯅꯥꯅꯣ ꯁꯣꯝꯅ ꯑꯩ ꯉꯥꯟꯊꯣꯏꯒ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯅꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯅꯈꯣꯏꯅꯤ ꯂꯨꯅ ꯇꯤꯟꯅꯩꯕ ꯇꯥꯏ ꯅꯪ ꯑꯁ꯭ꯋꯥꯏ ꯂꯩꯔꯝꯃꯨ ꯑꯗꯨ ꯈꯤꯇꯪ ꯂꯧꯀꯣ ꯍꯣꯏꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯨꯅ ꯇꯤꯟꯅꯕꯁꯤ ꯄꯨꯂꯞ ꯄꯨꯂꯞ ꯊꯥꯗꯣꯛꯈ꯭ꯔꯤꯕꯗꯤ 이까이바 ꯀꯅꯥꯗ 살라 사오비는 것은 ꯑꯩ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯗ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯑꯗꯨꯕꯨ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯑꯁꯤꯗ ꯃꯁꯤꯗꯤ ꯁꯥꯟꯅꯔꯣꯏꯔꯤꯕ ꯅꯈꯣꯏꯒꯤ ꯅꯐꯝꯗꯗꯤ ꯂꯩꯐꯝ ꯂꯦꯟ ꯑꯃꯅꯤ ꯅꯥꯒ ꯌꯥꯝꯗ꯭ꯔꯕꯗ ꯁ꯭ꯇꯦꯠ ꯅꯣꯃꯤꯅꯤ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯔꯤꯕꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯥꯔꯤꯕꯤ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ ꯁꯥꯟꯅꯕꯨꯡꯁꯤꯗ ꯑꯆꯧꯕ ꯂꯝꯍꯥꯡ ꯀꯌꯥ ꯂꯩ ꯃꯔꯨꯝ ꯀꯌꯥ ꯂꯩ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯁꯤꯒꯨꯝꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯃꯨꯛꯇꯁꯨ ꯈꯜꯂꯨꯗꯦ 소리 sir ꯑꯩ ꯋꯥꯏꯗꯤ ꯑꯃꯨꯛꯇꯤ ꯍꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯏꯐꯝꯗ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯕ ꯌꯥꯔꯣ yes sir ꯍꯥꯏꯕ ꯋꯥꯏꯁꯤ ꯑꯩ ꯌꯦꯛꯅꯕꯅꯤ ꯅꯍꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯅ ꯇꯨꯡꯒꯤ ꯊꯥꯖꯕ ꯊꯝꯂꯤꯕ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ ꯁꯥꯟꯅꯕꯨꯡꯁꯤꯗ ꯂꯥꯛꯄꯗ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯃꯨꯛ ꯂꯥꯛꯀꯅꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯁꯥꯕꯨ ꯀꯥꯎꯊꯣꯛꯀꯅꯨ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ 그놈들이 벌써레는 오후라 허우데미 어사니가 떠오르시는 머로라 뭐 미는 오빠는 신어서 부부 까지 왜 하이노 콩데미
ꯂꯩꯁꯥꯕꯤꯅꯦ ꯀꯥꯏꯅ ꯍꯥꯏꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔ ꯖꯥꯠꯂꯣ ꯈꯪꯗꯦ ꯍꯩꯃꯥ ꯃꯅꯤꯗꯨꯅ ꯑꯃꯨꯛ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯤꯅꯤ ꯃꯥ ꯑꯍꯥꯗ ꯐꯝ ꯂꯩꯔꯦ ꯃꯅꯤ ꯀꯩꯅꯣ ꯖꯒꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯖꯥꯠꯂꯥ ꯂꯥꯏꯔꯤꯛ ꯌꯥꯝ ꯀꯟꯅ ꯄꯥꯏꯀꯣ ꯇꯥꯕꯤꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕꯅꯣ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯣꯏ ꯏꯃꯨꯡꯗ ꯃꯤ ꯑꯍꯨꯝ ꯂꯩꯕꯁꯤꯗ ꯑꯃ ꯍꯦꯛꯇ ꯎꯅꯕ ꯌꯥꯏ ꯅꯣꯏ ꯄꯥꯕꯨꯡ ꯎꯅꯔꯁꯨ ꯌꯥꯏ ꯅꯣꯏ ꯇꯥꯃꯣ ꯎꯅꯔꯁꯨ ꯌꯥꯏ ꯅꯪ ꯎꯅꯕꯅ ꯍꯦꯟꯅ ꯌꯥꯏ ꯑꯦ ꯀꯩꯒꯤꯅꯣ ꯀ꯭ꯂꯕꯀꯤ ꯗꯣꯅꯦꯁꯟꯒꯤꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯣꯅꯦꯁꯟ ꯂꯧꯗ꯭ꯔꯦ ꯑꯩꯒꯤ ꯃꯥꯏꯁꯤ ꯅꯣꯏꯅ ꯗꯣꯅꯦꯁꯟ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦꯅꯦ ꯑꯩꯅ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯣꯅꯦꯁꯟ ꯂꯧꯗ꯭ꯔꯦ ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯂꯤꯁꯤꯡ ꯆꯞꯄꯤ ꯑꯔꯤꯕ ꯃꯌꯥꯝ ꯑꯃ ꯕꯦꯡꯗ ꯊꯝꯕ ꯅꯪꯍꯧꯗꯕꯗꯒꯤ ꯀ꯭ꯂꯕꯇ ꯊꯤꯡꯒꯠꯂꯛꯇꯅ ꯇꯔꯪ ꯎꯄꯨꯒ ꯄꯤꯛ ꯊꯜꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯣꯅꯦꯁꯟ ꯂꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯗꯤ ꯆꯠꯅꯗꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯁꯦꯟꯒꯤ ꯋꯥ ꯅꯠꯇꯦ ꯍꯨꯏꯒꯤ ꯋꯥꯅꯤ ꯑꯦ ꯀꯅꯥꯒꯤ ꯍꯨꯏ ꯉꯥꯏꯈꯣꯅꯦ ꯀꯅꯥꯒꯤ ꯍꯨꯏꯅꯣꯕ ꯑꯩꯈꯣꯏ ꯕꯨꯂꯨꯅ ꯀꯅꯥꯗ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯉꯣꯟꯗ ꯆꯤꯛꯄ꯭ꯔꯣ ꯆꯤꯛꯄ ꯆꯤꯛꯇꯕꯒꯤ ꯋꯥ ꯇꯣꯛꯀꯣ ꯍꯨꯏꯒꯤ ꯁꯦꯅꯤꯇꯔꯤ ꯂꯦꯇ꯭ꯔꯤꯟ ꯑꯃ ꯁꯥꯎ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯒꯦ ꯅꯣꯏꯒꯤ ꯕꯨꯂꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯋꯥꯅ ꯊꯥꯖꯕ ꯃꯔꯣꯏ ꯅꯄꯥꯛꯄꯤꯗ ꯅꯥꯀꯨꯞꯄꯤꯗ ꯐꯗꯤꯒꯣꯝꯗ ꯐꯝꯖꯜꯂꯒ ꯍꯥꯔ ꯍꯥꯞꯆꯤꯟꯕꯗꯒꯤ ꯃꯔꯣꯏꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯔꯦ ꯀꯥꯡꯁꯣꯏ ꯆꯥꯕꯗ ꯉꯥꯔꯤ ꯊꯥꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯀꯝꯄꯦꯟꯁꯦꯁꯟ ꯅꯣꯏ ꯏꯃꯨꯡꯅ ꯄꯤꯕ ꯇꯥꯏ ꯇꯥꯕꯤꯁꯛꯀꯤ ꯋꯥꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯁꯥꯟꯅꯕꯅ ꯐꯒꯅꯤ ꯋꯥꯒꯤ ꯋꯥꯗꯤ ꯀꯅꯥꯝꯇꯒ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯈꯪꯖꯜꯂꯣ ꯍꯥꯏꯕꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯅꯤ ꯄꯤꯔꯤꯕ ꯄꯥꯎꯁꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛꯇꯣ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕ ꯑꯩꯅ ꯕꯟ ꯇꯧꯔꯛꯀꯗꯕ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯛꯀꯗꯕ ꯌꯥꯝ ꯇꯥꯕꯤꯁꯥ ꯅꯪꯒꯤ ꯀꯥꯇꯨ ꯀꯥꯔꯟꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯎꯆꯤ ꯍꯤꯗꯥꯛ ꯇꯣꯜꯂꯒ ꯆꯥꯛ ꯊꯥꯎ ꯍꯥꯏꯕ꯭ꯔꯣ ꯅꯣꯏꯒꯤ ꯕꯨꯂꯨꯅ ꯍꯥꯔ ꯆꯥꯏꯕ ꯂꯥꯛꯄꯗ ꯆꯥꯅꯅꯕ ꯐꯩ ꯅꯣꯏ ꯕꯨꯂꯨ ꯐꯨꯝꯕ ꯌꯥꯕ ꯀꯣꯝꯖꯥꯎ ꯑꯃ ꯇꯧꯔꯝꯃꯣ ꯑꯩ ꯆꯠꯂꯦ ꯇꯥꯕꯤꯁꯥ ꯉꯥꯏꯈꯣ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯍꯨꯏꯗꯦꯛ ꯁꯤꯔꯕ ꯅꯪꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯁꯤꯅꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯒꯗꯕꯅꯦ ꯍꯨꯏꯗ ꯅꯠꯇꯦ ꯅꯣꯏ ꯍꯧꯗꯣꯡꯁꯨꯅꯤ ꯑꯦ ꯑꯩꯈꯣꯏ ꯍꯧꯗꯣꯡꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯃꯤꯒꯤ ꯃꯦꯝꯗꯒ ꯆꯠꯄꯤꯄꯣ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨꯅꯦ ꯑꯩꯅ ꯀꯧꯕꯗ ꯂꯥꯛꯀꯅꯤꯌꯦ ꯊꯥꯒꯠꯆꯔꯦꯗ ꯃꯤꯅꯨ ꯃꯤꯅꯨ ꯍꯩꯃꯥ ꯂꯥꯛꯇꯤꯅꯦ ꯃꯤꯅꯨ ꯂꯥꯛꯇꯤꯅꯦ ꯆꯨꯝꯃꯦ ꯍꯧꯖꯤꯛꯁꯨꯅꯦ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝ ꯄꯣꯛꯑꯒ ꯀꯣꯜꯂꯤꯕꯅꯤ ꯑꯣ ꯃꯥꯅ ꯃꯆꯥ ꯄꯣꯛꯄꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯒ ꯂꯨꯝꯅꯕ ꯕ꯭ꯔꯦꯗ ꯕꯤꯁꯀꯨꯠ ꯃꯥꯅ ꯍꯦꯛ ꯆꯦꯜꯂꯤꯁꯦ ꯃꯁꯤ ꯅꯪꯅ ꯊꯥꯖꯜꯂꯛꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯥꯕꯤꯁꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯍꯧꯗꯣꯡꯗꯤꯅꯦ ꯌꯥꯝꯅ ꯁꯤꯡꯕꯅꯤ ꯉꯥꯔꯧ ꯊꯥꯔꯛꯄ ꯆꯥꯗꯕꯅꯦ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯑꯣꯏꯔꯝꯃꯣꯏ ꯅꯣꯏ ꯍꯧꯗꯣꯡꯁꯦ ꯉꯥꯔꯧꯒ ꯆꯥꯗꯕ ꯆꯥꯗꯦ ꯅꯣꯏ ꯍꯧꯗꯣꯡꯁꯦ ꯌꯥꯝ ꯁꯤꯡꯕ ꯌꯥꯝ ꯁꯤꯡꯉꯤ ꯁꯤꯡꯉꯝꯃꯅꯤ ꯅꯣꯏ ꯍꯧꯗꯣꯡꯗꯣ MA ꯒ ꯂꯣꯏꯔꯝꯃꯅꯤ ꯍꯦ ꯅꯣꯏ ꯍꯧꯗꯣꯡ ꯀꯩ ꯀꯣꯂꯦꯖ ꯇꯝꯃꯛꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯧꯗꯣꯡꯅ ꯉꯥꯔꯧ ꯎꯕꯗ ꯄꯥꯝꯗꯕ ꯍꯧꯅꯗꯦ ꯑꯩ ꯅꯣꯏꯒꯤ ꯍꯧꯗꯣꯡ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯥꯠꯅꯤ ꯅꯠꯇꯦꯅꯦ ꯇꯥꯕꯤꯁꯛꯅ ꯉꯟꯇꯥꯗ ꯂꯥꯛꯑꯒ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯑꯣ ꯈꯪꯖꯜꯂꯨ ꯍꯥꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯪꯉꯦ ꯀꯩꯗꯧ ꯍꯥꯏꯅꯣ ꯅꯪꯅꯕ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯈꯔ ꯆꯪꯕ ꯇꯥꯕꯅꯤ ꯍꯣ ꯑꯗꯨꯅꯤ ꯅꯛꯅ ꯂꯩꯕ ꯂꯩꯁꯥꯕꯤꯒꯤ ꯏꯃꯨꯡꯗ ꯅꯛꯅ ꯂꯩꯕ ꯄꯥꯈꯪ ꯑꯩꯈꯣꯏ ꯈꯔ ꯆꯪꯉꯛꯄ ꯇꯥꯕ ꯑꯣ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯦ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯂꯥꯏꯔꯤꯛ ꯐꯪꯉꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯇꯝꯗꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯣ ꯑꯩ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯌꯦ ꯑꯩ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯌꯦ ꯃꯌꯥꯝꯒꯤ ꯌꯥꯝ ꯍꯣꯠꯅꯔꯤꯌꯦ ꯑꯩꯁꯦ ꯅꯪꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯒꯅ ꯀꯃꯤꯁꯅꯔ ꯑꯣꯏꯊꯣꯛꯀꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤ ꯀꯃꯤꯁꯅꯔ ꯑꯣꯏꯔꯤ ꯍꯥꯏꯔꯗꯤ ꯋꯥ ꯂꯣꯏꯔꯕꯅꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔ ꯑꯗꯨꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯐꯝꯕꯗꯨꯅꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯃꯤꯁꯅꯔꯗꯨ ꯅꯠꯇꯤꯌꯦ ꯍꯣꯏ ꯅꯣꯏ ꯑꯅꯤꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔ ꯀꯥꯅ ꯍꯥꯏꯅꯔꯤꯗꯨꯕꯨ ꯀꯩꯅꯣꯅꯦ ꯍꯥ ꯃꯥꯏꯕꯨꯡꯉ ꯂꯩꯀꯝꯇꯣꯟꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯅꯤꯡꯉ ꯃꯥꯅꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔ ꯈꯪꯅꯕ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯤ ꯀꯩꯅꯣ ꯇꯥꯕꯤꯁꯅ ꯍꯥꯏꯗꯣ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯋꯥ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯩ ꯃꯁꯥ ꯅꯤꯡꯉꯛꯀꯗꯣꯏꯗ ꯄꯥꯕꯨꯡ ꯑꯩ ꯇꯥꯕꯤꯁꯛ ꯁꯝ ꯍꯥꯏꯅꯔꯣꯏꯗꯧꯔꯦ ꯃꯁꯛ ꯀꯔꯤꯝ ꯆꯪꯉꯒꯅꯨꯀꯣ ꯍꯩ ꯍꯩꯗꯤꯅꯦ ꯍꯦ ꯅꯕꯨꯡꯅꯤꯅꯦ ꯂꯩꯃꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯅꯕꯨꯡ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯅꯤ ꯈꯟꯒꯗꯕꯅꯤꯅꯦ ꯍꯦ ꯑꯉꯥꯎꯕꯤ ꯃꯥꯏꯕꯨꯡꯉ ꯑꯩꯕꯨ ꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅꯦ ꯑꯗꯨꯗꯤ ꯈꯟꯗ꯭ꯔꯁꯨ ꯌꯥꯏꯗ ꯀꯔꯤ ꯃꯥꯏꯕꯨꯡꯉ ꯑꯩꯅ
संगप खुदिंगी माने लिंदौना खू कामबसिना आई नुंगाई जत्रिजे लिन खारो हाइबा लिंदु हाइबा लिन लेबो फमी उबदे किनेरिबनी थरसु फत्रसु मा लेसाबिनी लेसाबी माने लिन मा हेक साबदे नुंगाई जते याम फजानिंगी माइबो नुंसीद्रसे नंग ताबिसन हारिसा अदुनी नुंसीद्रा 너희니 해눅시러우라 너 헤이 헤이 nga군 헤 kaya da mga uti graba isano yung nas hai nabungdo ipaga wari ka sagda bula yung da thoro haramu bisak tomba nang na kari leba kari hai ba ha kay ibu kay dulak no ibu 마이봉아 정화서 빌리싱 잡이 아니고 갈래리브라 마이봉아 베라 그다이 원오다 앙아우 바우나 너로이도 파샤드부 나티 낭부도 그동 넘노 하 후마이 샤바 양 갈래 아예 마이봉아 거리 후마이 이와니 인포메이션이 마이봉아 나마 아무 용전에 마이봉아 하이 가고 해 거이노 머신은 조런 발로로 저리시나 뭐이 자이 마땅세 고주 깔아 라고디나 땀니 사우루야 본디 ai ko bibra kai le paga wari khar sa siena ko ni habiu ba mani babu namana aigi damak thanam basi nasan piga nanga nakoi ani kaktan pikera sawgera hauji nangsu gomengi thabam tawre nasan pi si su mai masing tamba hek loi baga ma gi su kainom silbi ge ne khali aduga ipa su matam kuina dagi isad loiner ko ana ba mana nomu nomu ge sum sonjile babu mu yengsin binaba nar sam thamse haira no ipadi aibu ko yengsina wan nurse tamba pamdi adudi babu kari ipana sana bi pami imung asibu matam sangning chilawu daba afaba imau ma pami haidana ipana namana bi khutang da kerak nangwa da khangan kre ipana kalingi matam sida mapa mana masanu pamgi tobum thokoi thaudo punamuk lo shilamage na khalle ne ipana aduna ngasidi isagi arepa phireba mai pa khangba pa babu ai hauji maki oina di ai luhong magi phirep se lejadri mani ai isanu pa na tomtani ai gi apam mayok ta nang lepoi haiba sisoi gi thajabani aduna nang ipagi thajaba se manganu ko babu ai luhong moi matam khara walida matam wate hoji na hak luhong magi sap saru matam ni yung kai pare matam thengtan bai ba se ipa na pamde ne he mani engoi asuk ku matam se nama leki haibi awaba khangandana nakoi gi awad amat le hendana ipa na sinu pa usaw no yor pani hoji na hak nei na sing tambulore matik sa ba mi moire aduna ipagi apamba matik sa ba nupi matang nangi tamuk luhong hor tharang torsi pakhangi thangna ba lekai asda leiba khangayom sanogi masanpi ngan thoibu nangna pamjai nungsi jai haiba hoji na khoi na haingari bangang ne ri ba yanri bi kano ipa da senai hai kaino matamna yung kai pandagi wa ipa isa wari sabi yare haidana ipa na wafam se nangon hodoi bani babu ngan thoi se station amadi india na wakhal chauna thamjaba sanaroi mani magi makhut yet amadi oi singba chamane aduna babu ai magi tungi future gi damakta ai kari gu makha tawrong ge na khal mani babu ipa na isa gi thamoi thugai ningi nam haduna isa na khalibadugi himai su oningi pa khangi ngasi iramdam sibu malemda saktakliba se jagoi isei art and culture amadi lamdam sigi sanroi singne asumani babu adu bun he mani ibe man bi masadu gi masada haithoi singthoi talent ka yorbasu sanari bni hade pangsan sanaba state ki national ki thakda sanara ga losilage na khanbor ga di luhong thosi ma masasu yimbalami di khongdar sinu ai nang mau porpangam drabasu ipana chalaga mapadu haidaruge babu magi weight category da national gold medal phanglabani na lakadriba national game asiki hek matungda international women championship ki dongtama trial selection yaugani babu aine ju thajai ma soidna selection phangane haiba manisana nang ibe man bi masada bu taseng sibra malem ki thakda pangthok liba maming lerba sanaroi olymp championship ta amadi olympic da gold medal lorpangam ba maming lerba sanarom oheningbra babu mabu malemi thakta gold medal lawbu ngambi sanaroi mo hen gi haibase igi lengdro wasak ne babu good adu dayo mahangna malem da maming lerba sanaroi mo oinen bhona bada nahangna mahaki da kari do buding ngani babu aigi leijaba punamak thadok jaba ngamgani ipana nangi kari guma amata thadu hairoi engoi ipa wa ge munna taw ibe man bi masa masaduna malem gi maming lerba sanaroi kayaga mayong na ba thingnaba ngamgida wargadi mahakpu singnahal singnaba haibasina punsi amabu masak tholna bagi ahan ba khongthang maku thauna pohlu
뭉시 능원다 마부 파진 분실은 게노 마음 마사기 아래바 베레바 랩 잡아 라우자바 감는나바 능나 마부 타도 나 람란 민 누피 먹을 루홍 바보 아이부 이샤기 피랩 레제다바 완덤 레제다바 미샤가 모이나 마나 우한 키부더디 바웅 마더디 아이 빵 마니샤나 이파는 이샤기 분시부 능시 이샤다 나타나 이샤는 능시저리바 이베 마두기 분시부 시능시 kuna maki phana ba aina silbisia nak luhong ga da bani apa bu nupi min lemina ga da bani ngan thoina nang buwar wan ga da bani sin hang ga da bani hey ipana silbu tharang kuna makse na khoi ni gi tungi pusi gi da maktani he ngan thoi mani ai khoi ni gi marakta kana gu mi oi mana pallo era ga leibo pabung madudi ai suang ngam adodi nang nang ngan thoi bu nung sibu nati babu ngan thoi bu nang mang na sin mani babu na khoi ni ma pham khudi une duna kemi na duna nong ta una ho da ba thena ho da ba khoi rang khoi shaw na leina ga da ga di ngasimak 난 더비 휴머스 붙여로 아이 마부 이모의 녹sen게 바웅 마더디 야로 까리기 하고 있더니 아 나는 뭐 야로에 하는 하루도 아이는 거 사이드 하루와 범싱 것이는 난 그대로 설명하면 되시라 하 어이 뭐시 담담 뭐시다 마이 담임니 하는 방담 담바 사나림니 하는 방산 사나바 자고 이 사람이 이세이나 방차사바 방잡잡 미 외방감드나 방통범부 여우들 라마노 가야만 뭐코에도 모두 nga이리버니 하도 컴반시에 가야 makoy da hop tang sabu kaya mas lekta bani adubu apaba top mi mo henba oina no hona bai ba se achu top thorang ama garina singna ba machangi kathok ba changi hona ba changi 바붕이 와도 얌 루만 크레다 루데 참나 하르바나 nangi 둥기 부시기 다 아마디 나는 능 시절이 바 미두나 나나 팜저리 바 람비두다 마이 파나 마닝 tamna chachang hami dama na matik sha ba nupi mo luhong ba bani ai makha ta gano 에이 한시 그럼 신물래 에이 에이 내리 와폼세 아무나 홍고 떠로이 바보 타봉나 웃거니 바보 바보 거의 바봉디 영다 수고이다 멍앙다 마디 하이도키고 왕앙나 쳤더니 마 상은 필로소퍼니 그리고 이나 루홍바 따라봐 ngan thoi gi pun sina kari mu oi hoba duga kugi babungi waishi 마니시나 이파나 이샤기 분 시부 농시 이샤도 나타나 이샤는 시절이바 이베에 마두기 분 시부 시농시 분나무 기파나바 아이네 실부시요 나글롱가다마니 아파본 노피만 레미나가다마니 난토에는 와로 한가다마니 신한가다마니 에이 이빠나 시로 토랑 분나무세 나 고에니기 뚱기 분 시기다 먹더니네 헤이 ngan thoi gi tung gi pun sigi da mak ai da ma bu tha do da ra ai ibe ma ai kana da ne na sali du bo kayo nang mangaw na bro Ay, ni oi ba na tabung tong ni pa ki be ma Ay, kailan biting bigyan mo ba si? Ay, mago! maduya din ni ma maduya karigino mi oi ba na tabung na tawri sa karigino Ay, mago! Narugan ni. hay hay Ay, lagli hay din na mahaki mamang dalip. be ma maduya di ipapu na makhangi ipapu na makhangi ni hey isadi Ay, natabi lam binupi magiwakal kaloy hay dam laga. Ato ba nupi magaluhong laga ni hay basibu. Mahagi ka na balonjet kau begini basi. pakhangi ipapu na makhangi la kana sulande lali badi ipane isabu na ine singkaman na sarkar ki khaba ma ton mangam na bai isabu tharok na ba
ꯍꯩꯁꯤꯡꯕ ꯇꯥꯗ ꯁꯅꯥꯖꯥꯎꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯈꯤꯕꯅꯤꯅꯦ ꯍꯩ ꯀꯅꯥꯁꯨ ꯋꯥꯈꯜ ꯍꯣꯡꯕ ꯌꯥꯔꯣꯏ ꯑꯩ ꯍꯣꯡꯗ꯭ꯔꯤ ꯑꯩ ꯂꯦꯞꯂꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯑꯩ ꯆꯞ ꯆꯥꯅ ꯇꯧꯒꯅꯤ ꯕꯥꯖꯤ ꯉꯥꯟꯊꯣꯏ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯌꯦꯡꯉꯣ ꯂꯩꯀꯥꯏ ꯍꯨꯝꯅ ꯆꯦꯕꯥꯎ ꯌꯦꯜꯂꯒ ꯇꯥꯗ ꯁꯅꯥꯖꯥꯎꯕꯅ ꯑꯩꯕꯨ ꯆꯦꯕꯥꯎ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ ꯏꯀꯥꯏꯗ꯭ꯔꯥ ꯃꯁꯤꯒꯤ ꯂꯃꯟ ꯅꯪꯅ ꯈꯨꯝꯒꯗꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯁꯛ ꯈꯪꯕ ꯏꯃꯥ ꯀꯃꯥ ꯏꯄꯥꯅ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤ ꯕꯥꯖꯤ ꯑꯩꯅ ꯇꯥꯖꯅꯤꯡꯗꯕ ꯋꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯐꯝꯗ ꯇꯥꯍꯟꯕꯤꯒꯅꯨ ꯏꯃꯥ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯃꯨꯛꯇ ꯆꯜꯍꯟꯕꯤꯌꯨꯅꯦ ꯕꯥꯖꯤ ꯍꯦ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯧ ꯅꯄꯨꯅꯤ ꯁꯣꯏꯕꯒꯅꯨ ꯊꯧꯅꯥ ꯂꯩꯌꯨ ꯂꯝꯗꯝꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯩ ꯆꯠꯂꯣꯏ ꯕꯦꯝꯃ ꯑꯩ ꯃꯐꯝ ꯑꯃꯗꯁꯨ ꯆꯠꯂꯣꯏ ꯕꯥꯖꯤ ꯉꯥꯟꯊꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯍꯥꯏꯕꯁꯤ ꯊꯧꯅꯥ ꯐꯒꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯉꯥꯡꯉꯤꯗꯨꯕോ ꯅꯪꯒꯨꯝꯕ ꯏꯆꯥ ꯅꯨꯄꯤ ꯑꯃꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯈꯧꯔꯥꯡꯖꯔꯤꯕꯗꯨꯕу ꯅꯪꯅ ꯆꯠꯂꯒ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯏꯆꯥꯗꯨꯕꯨ ꯏꯀꯥꯏꯕ ꯅꯪꯍꯜꯂꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯑꯃꯗ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯥꯟꯊꯣꯏ ꯕꯥꯖꯤ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅꯁꯨ ꯊꯦꯝꯕꯤꯔꯒꯅꯨ ꯕꯥꯖꯤ ꯉꯥꯟꯊꯣꯏ ꯑꯩ ꯏꯃꯥꯒ ꯑꯃꯨꯛ ꯇꯨꯅꯖꯒꯦꯅꯦ ꯕꯥꯖꯤ ꯉꯥꯟꯊꯣꯏ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯌꯣ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯄꯥꯏ ꯍꯥꯟꯅ ꯍꯜꯂꯣ 그거는 이빨리 시대 박잉한 토이 이사부 ngan 토이 는 ngan cái đập như hai đó nó 이빠나 능시 는 ngan 토이 hai nó cũng chỉ kịp đi nangi asim mà sung mà đó 이빠게 미스다 온 뜻이 할로 네 베마 이빨리 시대 나오 그리고 분행 손 들이고 나오 Habak tau budi awda dana, soai da kolau lau dunai sekai gina. Hausingan ningon mawa tabak yauna dra. Ningon mawa kai na gayeng uni. Thai ni ningon mawa na korfu phengba, pot arumba thama matam da hausik chatna dra. Hausik ti ningon mawa arranger. Tani ni tapisa. Maya mamak si sopning dra badine. Hor kano. Wa si aina hobran nang hobran thai ro ni nang. Hoi di cham cham na hai bani. Wa ai cham cham na pau tamba information. Masine. Aine sarok tana ne. Thok lau ni thuda ni. Du biro hai tu sarage he. Nang isi nana mama sak fajadim la ena. Nang puong ni nang. Asine. Akai pabung na sin mata ba hai bado. Noi pabung si. Nupi sema de haidi hai jane. Ai su masa nupi se seman tari. Kariba? Kariba ho zikida. Noi pabung si nupi sema hai ba. Yo. Noi nana masi masa ara ha. Lai masa dong fajara. Ga mengi thabam su tawra. Lai suera haira. Noi tamosi marai bukti pati pai ko. Adu ba hausi nang sianbam leira ro. Noi imung sida aina kanabu yana na basat ka lagi haise. Hausi ai sab kana khange. Kai ni tapisa na hai da. Hai kor kanu hai. Namai to onjam berkano. Mi no ure yam paman gini. Sakta na ngonda dari kul bon sindi ba. Taunu da. Aina noi da ladi nang ai inakta suru nai na bo hanai da nang ba. Tapisa. Adu mayang do lady ne. Ai khayim da sang kano. Salo. Kai aina langin la bro. Noi imung na patuan to bai la pi bai wan. Nang di akai pabung astina de. Akai tamu gastina de. Ai gastina de. Nang ngone kana ta paton daw de na. Akai basi da paton daw ri du dia. Ha basi masangam de ai la koi wane. Adugi mathakta noi akai sa yumlo na ba. English ta hargana neighbor. Hindi ta hargana parosan.
hindi ngang yada bay wane hindi dah harus dekoi di covid tin harus ne koi Covid ay basibu. Covid tin gay naga. me malo nang ngamri kayo Namala no ngang bai tadi ngang ni bunga. hausin na hindi ngang ya pote yam luba matam ni adun imalo nang ngang sa koi di Kainom tan sige ba? Nupamyonggi miye ba? Wow. Abong sana tra. Yang pasa thome. Hoi. Ayabong sani. Ado kainom ta. Koi segi ka sibu. Ngai sigi kagalasi. Ngai kuni nangbo. Facebook ta tagalak pa photo da gidi. Chumna yengbana yam sathini hele phajaba. mi si ba yong ni sa Aina di nangi photo tagalak pa khudingi like adum tawbani. Nangna di suktaw tawrakte. Aina di sombu khangdre. Ai bud lai kham to ne. Nakoina sinan honglaliबदा. Ai khagi tamoda ne. Larik tamba loiraga hauzik pode le de kaidorige. Ai UPSC exam thanaba coaching yaujari. Kwa ka thinagi maingau bi haina ma khangbi ko. Mai oh khange. Ai khoi university da pune tamai na bani. Mahaki manang no piles na da. Ai ga yam lu na tine. Mahang na hairakpada nang di yam phai hai. Aduga khangna bani pis thamde hai. Hoi. Ai nupi se kaya hinadi. ibu nang mi wai ni na yes phone ni na Ai da pisa na hai da. ado ai hen jala kano ado ai dum leyo har su patra su ibu ngosi nana mai mo pani matai se itai ko har su patra su noi ni sa natai na nauni ne Ha. nasi no babu mane itai ko Bungsa. Lao. Imong masanga ka ne. Sa ta useba. Aduga ay inamagi manak sa pusang ba. Tapi sa kiwase. Tayo no? Lao. nupi si nupas ni mi yang ami tau ni mo imong si yam tuna ILP sana da bayaro idoni imong si ILP sana da di yellow mi khoi awa boy hoga doni ano bu theory am puthoga lalong hong da di pisak ai piksan na le horani aina pamjaba aina nuksiba nupi bo aina lawba phangdra di aina lekai club secretary weather ke dorone mi usittaba ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯈꯥ ꯊꯥꯕ ꯅꯅꯥꯏꯅꯨꯕꯤꯅꯤ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯍꯥꯏꯖꯕꯤꯒꯅꯨ ꯆꯤꯡꯅꯗꯅ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯋꯥꯁꯤ ꯉꯁꯤꯗ ꯊꯦꯡꯅꯕ ꯅꯉꯣꯟꯗ ꯀꯔꯝꯅ ꯐꯣꯡꯗꯣꯛꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯃꯍꯧꯁꯥꯅ ꯑꯔꯣꯟꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯍꯥꯏꯕꯁꯤ ꯂꯥꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯅꯗꯦ ꯍꯥꯏꯗꯣꯛꯐꯝ ꯈꯪꯗꯕ ꯋꯥꯐꯝ ꯍꯥꯏꯕꯗꯨ ꯑꯩꯒꯤꯗꯃꯛ ꯑꯐꯕ ꯄꯥꯎ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯅ ꯍꯧꯔꯛꯄ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕꯤ ꯑꯐꯕ ꯅꯨꯄꯤꯅꯦꯅ ꯍꯥꯏ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯐꯕꯤ ꯍꯥꯏꯕꯗꯨꯔ ꯐꯠꯇꯕꯤ ꯍꯥꯏꯕꯗꯨꯔ ꯈꯪꯖꯗꯦ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯍꯥꯛꯀ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯤ ꯅꯈꯥ ꯊꯥꯕ ꯅꯅꯥꯏꯅꯨꯕꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ 21st centuryꯅꯤ ꯃꯃꯥꯡꯉꯩꯒꯤ ꯅꯨꯄꯤꯕꯨ ꯃꯁꯥ ꯃꯊꯟꯇ ꯍꯟꯗꯅ ꯈꯟꯖꯕ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯊꯥꯏꯅꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯈꯪꯖꯗꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯃꯈꯩꯒꯤꯗꯤ ꯅꯍꯥꯛꯀꯤ ꯅꯈꯥ ꯊꯥꯕ ꯅꯅꯥꯏꯅꯨꯕꯤꯅꯤ ꯅꯍꯥꯛꯀꯤ ꯋꯥ ꯉꯥꯛꯆꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯉꯥꯛꯀꯅꯦ ꯇꯥꯕꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯍꯥꯏꯕꯤꯅꯤꯡꯕ ꯑꯗꯨ ꯇꯥꯛꯄꯤꯌꯨ
ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯩ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯄꯦ ꯑꯩꯒꯤ ꯋꯥꯍꯩꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕꯗ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯔꯣꯏ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ 하이도 할로 밀어보라. ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥ ꯊꯪꯅꯕ ꯀꯥꯁꯤꯗ ꯑꯣꯏꯔꯒꯦ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯍꯧꯔꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯩ ꯅꯪꯒꯤ ꯋꯥ ꯄꯨꯝꯅꯃꯛ 인바 ꯉꯝꯂꯣꯏ ꯍꯥꯏꯖꯔꯣꯏ ꯃꯇꯝ ꯈꯔꯒꯤꯗ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤꯃꯒꯤ ꯑꯩ ꯅꯪꯒꯤ ꯋꯥ ꯉꯥꯛꯀꯦ ꯇꯧꯕꯇꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯁꯤꯃꯇꯪꯗꯤ ꯅꯍꯥꯛꯅ ꯌꯥꯕꯤꯌꯨ ꯅꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯁꯤꯗ ꯑꯣꯏꯕꯤꯌꯨ ꯋꯥ ꯉꯥꯛꯄ ꯉꯝꯗꯕꯤ ꯑꯣꯏꯗꯨꯅ ꯏꯔꯥꯜ ꯂꯪꯁꯤꯟꯖꯔꯣꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯁꯤꯃꯇꯪꯗꯤ ꯅꯍꯥꯛꯅ ꯌꯥꯕꯤꯌꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯑꯩꯒꯤ ꯋꯥꯁꯛ ꯉꯥꯛꯄꯒꯤ ꯑꯍꯥꯟꯕ ꯑꯍꯤꯡ ꯑꯣꯏꯒꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯋꯥ ꯉꯥꯛꯀꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯂꯥꯛꯂꯕꯤ ꯅꯈꯥ ꯊꯥꯕ ꯅꯅꯥꯏꯅꯕꯤꯅꯦ ꯅꯌꯥꯊ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯒꯅꯨ ꯑꯩ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯑꯩꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯦ ꯅꯍꯥꯛꯀꯤ ꯋꯥ ꯉꯥꯛꯆꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯣꯏ 이놈아! 그래 갑비라 갑디다 아이고 갑박이 막거나 마다기 ꯑꯩ ꯌꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ 이놈아 이마도 그나나 신나는거되게 글로보다 에이 얌나 와이에 아스 아들기디 아봉사호이 이듬사호이 술라이두디 ꯑꯩꯈꯣꯏ ꯕꯨꯡꯖꯥꯗꯤ ꯌꯥꯝ ꯄꯪꯕꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯀꯩꯀꯩ ꯉꯥꯡꯅꯈ꯭ꯔꯕꯩ ꯈꯜꯂꯨꯔꯦ ꯇꯥꯃꯣ 이베마 ꯐꯃꯨꯡ ꯆꯪꯈ꯭ꯔꯕꯅꯦ 이놈아 쌍실나가네 마복두다 코짜삐는 식달러 똥크라바디 하우덕 뺨나 와보니 유가 덕설루러봐 康디미 마부 유 탁대 하이다이네 까나나 康이 lohong바는 메니 카이나 마마이 까나나바 마마나바 마ям나 삐탁람나바디 만남남대다 하 만남나마가 파봉나 타잔크라 보이랴 아마우그시디 이놈아 통원질로 한땀 못 가달라봐서 아이디 깨시 컬러로이
ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯩ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯄꯦ Karigino, nang namikup kudingi miluda ihawriba. Nahak sinterakano. Aigi miluda nahak ihurakano. Aigi haksang polang se. May tayo nupigi haksang polang ne. Aibu mumontunok pangambi. Buksel da magpayaw gabi. Imunga sige yung buren biyo hello. Ay se. Aigi puri bagidamag. Imunga sige damak. Yung tadok to na laglabi na Ay kabakay. Ay no ka ni. Ay naigipun sige damak. Ay nasing na gani. 몽심 까이노 내스넨 게임도 소이 그거 할래 까리 수레이 더비 게라게 엔질기 뭐 그것도 두두나 머니푸르 습절래 아도가 허징네 베데레 선챔 베치버시다 머니푸르기 뭐 신드는 사나발 알아가 사나방 열가 사나방 엄로 해시고 제법 까이노 스마이 돌데 거기 까나노 스토리게 스마이 몽사 이얌 손이 더봐 어다 더봐 좀 더 들어 마이 몽시게노 마기 몽시게노 ꯑꯩ ꯁꯨ ꯀꯩꯗꯧꯁꯤꯒꯦꯅ ꯌꯥꯝꯅ ꯈꯟꯖꯔꯝꯕꯅꯤ ꯇꯥꯃꯣ ꯑꯗꯨꯕꯨ ꯐꯣꯟ ꯑꯃꯈꯛ ꯂꯥꯛꯄꯗꯒꯤ ꯑꯩ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯒꯦ ꯍꯜꯂꯣ 마금비 라시아기 골메달리스 아이 코이나 와칸 자우나 탑비비 마나 사나봉 열라가 사나봉 엄로 하시고 집어까이노 마보 사노니 트러블 ngorbro 계획스러운 마보 ꯑꯩ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯁꯤꯒꯦ ꯇꯥꯃꯣ 라야로이 와 오버비토 아이 거이기 까이 쿤나바 망드라바 머니푸르 센터바 타박 떠드나바 마보 마카땅 산흥 또 회의다바 터도 하이드니 오자 마는 것이 떠리비세 ꯑꯩ ꯉꯥꯟꯊꯣꯏꯗ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯁꯥ 샤미 까이도리 소이 까이노 이베 농 뜻이야 넌 뜻이 까이노 내 셀 챔피언십 뜻이오 아이코이 뭐 할래 페데레이션 챔피언십 뜻이오 아이코이 뭐 할까 도리브로 아이는 거기 까이라리 나 코이는 레이오 하이브드 레이버니 싸게 하이브드 비자버니 셋게 하이브나 비 트랙팬 트랙 슈트 레저 콜 레이버니 레키다 브로 아도 카리노 나 코이 나이브 할리버 머리 뭐 할리브로 하기로 아이코이는 거세 포함해서 나고 입세 하기로 낭나 또또 포함해서 라코나티 머리푸르 미암 라쿠니 빵 모친드나 낭나 ngasi 포함해서 사는 라쿠니 낭고 비 아파베 사나로이 인터내셔널 레벨다 하이갈 리비나 나만 먹을 바 팅그람다이다 남이타기네 피타리베 갱 낭이네 미탈 피타리베 갱 ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯖꯤꯛꯇ ꯄꯤꯅꯕꯤꯀꯣ mata bibai kano mata bibai kano eba aibu swai de makha tan wang ngano magi mongse ai khang mongde pi tabam kai songi thoiba 누미당 국립반 바보기 먹는다. 아니 오늘 쌉 잡을 보름 필 거다. 그러게 너는 깜리비대. 아? Sir, ay himingdre. Ay bumapamsidige tadok piro. Achian batre. Ay giapin bahay ba do oiragani yes sir. 난 그리기 시기도리. 그리기 나기 힘노이도리나. 방도 미싱이 머뜨기 과이디기 돈 미기 와고 그리기도. 그리는 난 무엇인가? 요. 명기야 권도 마사 킹을 삼일바 산호 생지고. 이대로 나비대도! 에이, 난 더해. 난 나이의 시부, 낭이의 생모자 먹니 그러거든. 너시 있는 낭이 밀루디기 대통령 뼈랑 신가세. 아무나 쓴다는 매로. 아이는 타세. 낭은 소이드는 많이 박네. 나기 왜 깨다 우리가 인디아기 산으로 아무튼 나기란 말레로. 인디아 같은 때 말은 비트비도 나기란 말레로.
오직 낭이 이빠시면 돼. 낭이 손비 받는 수 낭나 마이 빵나 할 뽕아이리. 머니푸르기 미안나 낭 뽕아이리. 백도 담어. 로블토. 안도이. 로블토. 젤란다기 복싱 했으면 시고가. Yes, sir. 낭 머니푸르기 마이 부드는 라이브 사나우로 에머네 무슨 능심 뭔갑니까? Sir. 스데드 마능 그 딜리가 먼저 그티나 보다 미야무 쿠바 군는 라우네 뭐 컨시더라브라. 스데드 게 왕도 탈레 만날 뻔행 신경 오브라. Yes, sir. Oh no! 여러분은 마방니. 여러분은 어느 식 마이 오는 멍멍니. 아이는 나 그도 마담 춥부터 그래. 아니 마이 오는 리블랑 바 아두 그도 그나 수고는 그나 수고는 거 알부터. 내기로 낭나 거비 승물이 봐. 아든 슬로요. 낭무 타모시 올리고 마구 식노. 아이는 길라 많이 낭이 오버네니. 아이는 이거 그나위. Kena sulit, sir. 그나 보니 싱해. Kena sulit, sir. Listen, tao, nang nang dabi adam ni, nang na soy na sungong ni. Oh, naman siya tin mong dami manung ni. Oh, muli sa nakita mo minit ani ni manung da, nang yung singbo tong nakutin mo tira me. Ewan tilo, come on, come on, Henry, come on. Aina na una dung bastir nong sutaki de nang nasagi mangi belas kari bekerja no namai karu tu nangi pungning dalang tak neriba concentration to bungam diri kerja no ayo ndo minong unang atoy nangi pungning dalai bising sing na ayo Sir. Ay awa ba si? Ay kang bangamdre. oy Mabukaw tok na buko na baso. Ay ngamdre, sir. Magida magtihin jaribi. Ay butadok tunag. Mana to palamlaan binupiya magaluhong kre. Awa ba si kang na nabagi panggal? Ay ipamdalay tresa. Ay bumukta ka panbiyo. Ay pinamukta ka sa kapom tani pungnin sonda bom tani adu madudi kamman men gewani aina koso ina lengira sanawo emadu ki thona halalo hanbu saroi nangdi no kada bani singna bugi mino no kada bani aina haike amona nangi miludu pirang sindan beroi nangbu thadu kun long khre ba mangni yengi ngai bisi nangi thona lingjen adure Magna. Manabu. Ay na may pakto na halagpa. Howsik sungay ram kigadra. mana nang munuk siba saduna nangi nuk sibu minamune nang munuk sisabu nuk siba saduna nangi sanabugi punsibu lamakhang mangana mo na kimne nongondagi hel khanura atoba lamlandi amaka luong kimne nang nung sibugi lamman chingada bani akado olympic game da gold medal ni bandam thamgada bani nung sibugi namak imali bagi namak yoi ba moen tai bungda lakwa nang na sagi namak bidai donga toy
నంగి లేనమ్మ థౌనా는 젠다 아는 부인을 합거노 నంగి పులి అనుమకి బస్పినో Good. Very good. ꯑꯩꯅ ꯊꯥꯖꯩ ꯅꯪꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯪꯒꯤ ꯂꯥꯛꯀꯗꯕ ꯂꯝꯕꯥꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯌꯣ Mani. Mani Shana. Mingtam tha haibasidi ingbanina imung da ka manung da leinaribni. Karigino nangna dalan mathaki ahang ba aing basida haksik langi badaya. Ha. Ai so imung chang wasa. Abong masa amgi tawon thoko mathau aina dum tawjari aina asipade ithana phamada pabung nu kari kai bale rage Hey. Na nang unai tu kaino. Ha. mapa amgi ya thang masa amre ille pabung gi apa amgi dam namu nu pilu hong dun aina hojik lawre masida pabung gi hai sing wang do lipi be yadri ko Mani Shana. Ipadi waruba oinaba watadi. Aina nangonda ngan thoi bu yumusda pusalo hai. Nang namabu pusalo ngamdi. Mahang masagi punsigi dam amadi lamdam sigi dam sanakini haiba mahaki ariba phirep tu tarba khangnaba tungda ipana nangonda naki longi phirep silahon kibani. Aidi taha na thaba kaidam muji topidena. Yum pa aduga amana nang na mangonda yi su hena mahaki mai pa na bagi lambi oi haibase pana khangi hai henjena pangan kalunu aduga wan thok phajada thabuk su pangdok tongnu ko abong nasabu themada hanna haijen biba tobi gano ai dajante na ngan thoi na mo na gold medal lor khibadu nangi luhoma kuidingi de natro karisu lei trabi kerala masa amgi makhuta ngan thoi na mai thigi du pabung nu kesu khangbi ramo hey angau bo ai gi wakhana sumnagli basi me chadu ki matung dagi ni na hey mak sungsoi soidana singladana mahaki thongna panggal soidana hengalam ngan thoi na ibu ke thung su singna moi pabung manisana na ngang natrabani ipana nangu matam sare yare adu longbi bani ko ngan thoi kari ma thogdong thogma tamda nang chalaga mateng pangsiruba yausuluba kasu kai breki mado khangneram bagi tinneram maro pangoinan ai di maga tinna bu sunate ai di ma bu thamoi sengna nu sijaban ngan thoi bu nung sibadi laikai ani sigi miyam tuna tana manipur pum su nung sirip siri
이빠나 주마부 이람담 마시기 아땅 뭐라까다비 샤누 닝고라 뭐냐 눅시 미양이 와카니까 이거 개나이네 바보. 마두디 낭 마부 마루마빵 뭐냐 낚시네 눅시리버기니 아두고 모두 puno mo oidro so hojikti nahaki personal life ta khara makai di hongdo hongjin yabu matam oirena mani imung ngasibu kai de soi khidege kai de lan khidege haina kupni yang silebi mawama ngasi yum mas de chau chau le mani madu sukhalu 바봉이 아빠 먹이다 막 아이네 루홍 키분 났죠. 바봉이 누가이나 좀 혼나비요. 아이 원다 한나 디스터브 또 위거노. 어이 강질로 하이버니네 아이기 뭐 워시구문 누피디 아땅머니 마기 몽 마타 워시다 이네 강이 호직티 이파는 시크러버수 이문 것이디 까이 호르러 아 파레 아이 와야 능앙아로 이파디 닝탐타기 누미당데 잉머니나 마파는 구인 레병 암데 이문 상라게 아두가 나학디 아잉 구시다 파무 와칸 칼로 ꯆꯥꯃꯔꯛ ꯍꯟꯅ ꯑꯩ ꯄꯨꯛꯅꯤꯡꯗꯒꯤ ꯃꯥꯕꯨ ꯂꯧꯊꯣꯛꯈꯤꯗꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯑꯩ ꯈꯪꯉꯦ ꯂꯦꯡꯗ꯭ꯔꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯃꯁꯤꯅꯤ ꯍꯥꯡꯂꯕ ꯗꯂꯥꯟ ꯃꯊꯛꯁꯤꯗ ꯅꯤꯡꯊꯝꯊꯥꯒꯤ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯂꯔꯕꯁꯨ ꯑꯏꯪꯕ ꯐꯥꯎꯗ꯭ꯔꯤ ꯔꯥꯟꯊꯣꯏ ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯅꯪꯉꯣꯟꯗ ꯄꯣꯛꯂꯕ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯂꯩꯇꯤꯌꯦ ꯔꯥꯟꯊꯣꯏ nungshibasidi aigi thamoy nungshida adumak lengdana laisanu adubu ichilsina wahaysima haigi ay nangbu thamoy sengna nungshi ay nangidamakta hingbasu ngamgani sibasu ngamgani Aisu khangi nungsi bagi ita Karamba nungsi gicang yeng no thamliba Aisu khangi nungsi bagi ita Hingam laroida nungsi izelda Tau tharibani kau singgu Tingam leroida nungsi isilda Tau tharibani kau singgu Ay dinan makikangdi Muita mo di saya mahizani dana Moigi tamo haibado aingona korkono Kaigino ꯑꯩꯗꯤ ꯃꯣꯏꯒꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡ ꯍꯦꯛꯇ ꯀꯧꯅꯗꯕꯅꯤꯅ ꯂꯩꯈꯝꯊꯣꯟꯁꯨ ꯌꯨꯝꯗ ꯂꯩꯔꯤꯕꯅꯤꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯁꯨ ꯍꯩꯅꯅ ꯀꯧꯕ ꯅꯠꯇꯦ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯐꯠ ꯂꯥꯎꯅ ꯍꯥꯏꯌꯣ ꯄꯥꯕꯨꯡꯒꯤ ꯃꯇꯧꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯋꯥꯡꯗ ꯇꯧꯔꯛꯀꯅꯨ ꯏꯁꯤꯡ ꯑꯁꯥꯕ ꯕꯥꯔꯨꯝꯗ ꯊꯥꯡꯗꯣꯛꯆꯔꯝꯃꯦ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯃꯄꯥꯟꯁꯤꯁꯨ ꯌꯥꯝꯅ ꯏꯪꯉꯤ
ꯑꯩꯅ ꯃꯩꯐꯨꯁꯨ ꯊꯥꯒꯠꯆꯔꯝꯃꯦ ꯆꯪꯉꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯔꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯅꯥꯔꯣꯏ ꯑꯩ ꯄꯤꯔꯣ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯔꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯐꯤꯁꯦ ꯂꯧꯊꯣꯛꯄꯤꯒꯅꯨ ꯏꯟꯁꯤꯟꯕꯤꯌꯨ ꯏꯪꯕꯁꯦ ꯏꯊꯟꯗꯔꯣ ꯑꯩꯗꯤ 이몽기 타복 보타드나 수분이나 잉바상데 아도 타모 hꯧꯖꯤꯛꯇ ꯄꯥꯎꯗ ꯍꯥꯏꯈꯤ ꯖꯄꯥꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯃꯗꯤ ꯃꯊꯪ ꯆꯍꯤꯗ ꯇꯥꯔꯤꯕ ꯑꯣꯂꯤꯝꯄꯤꯛꯇꯁꯨ ꯉꯥꯟꯊꯣꯏꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯉꯥꯟꯊꯣꯏꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯖꯔꯤ ꯅꯪꯅ ꯉꯥꯟꯊꯣꯏꯒꯤꯗꯃꯛꯇ ꯋꯥꯕꯤꯐꯝ ꯊꯣꯛꯇꯦ ꯅꯪꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯏꯐꯅꯕ ꯈꯟꯕ ꯑꯩꯒꯤ ꯏꯊꯧꯅꯦ ꯑꯩ ꯍꯤꯔꯝꯁꯤꯗ ꯅꯪꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯀꯛꯉꯥꯎꯅꯔꯤ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯎꯔꯨꯅꯤ ꯀꯔꯤꯒꯤ ꯀꯞꯂꯨꯅꯤ 이놈아, 아까 먹이 멍시 거리노. 네 다모 그시 tꯧꯗꯦꯅ 바보가 ngarangarang 집시나 거리. 이놈아, 너 당나 그라 푸도. 루홍나버 누피 레이라바 마나. 하나 누피 마부 눅시나라메 하이두나. 누피두길 와칸 칸누나 레이비아리브로. 거리 이놈아 또 밀레이브노. 이비마 아이부 뽑비 이마나 땀비럭바 와레 짜닝라부수 짜닝다바 사바 하이닝이 하이두나 뽕닝다 레이바 와이신 짐발다 풍독다바 징 카이바다 펑마나 마디 팟다바 칸독크라가 짜나나바 징 마짱 칸바굼 파자바 낭닝바 와이따 망앙바 하이바세 융보린비 오리비 마이테이 누피 에크기 이타우네 마담엔 그이놈아 하우스기 마담시디 모던 소사이티기 마담다 누피 아이비 이놈아 행리 누파 누피 라인 마너라바 마담니 이비마 ꯆꯠꯅꯕꯤ ꯉꯥꯛꯄ ꯍꯥꯏꯕꯁꯤꯗ ꯃꯇꯝ ꯍꯦꯟꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯔꯤꯕ ꯄꯨꯟꯁꯤꯗꯒꯤ ꯑꯣꯏꯔꯛꯄꯅꯤ 이놈아 ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯈꯥꯡꯕ ꯉꯝꯗꯦ 이놈아 ꯏꯕꯦꯝꯃ ꯀꯣꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯌꯣꯠꯄꯨ ꯈꯪꯇꯦꯛ ꯊꯦꯛꯄ ꯌꯥꯗꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯅ ꯆꯠꯅꯕꯤꯒꯤ ꯃꯈꯥꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯀꯞꯇꯨꯅ ꯂꯩꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯂꯕꯁꯨ ꯈꯥꯡꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ 이놈아 ꯑꯩ ꯆꯠꯅꯕꯤꯒꯤ ꯂꯤꯄꯨꯟ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯤꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯇꯥꯃꯣꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯩꯗꯤ ꯏꯅꯝꯃꯗꯧꯅ ꯇꯧꯕ ꯉꯝꯂꯣꯏ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯒꯗꯕꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨ ꯅꯣꯟꯖꯕꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯩ ꯀꯅꯥꯗꯁꯨ ꯅꯣꯟꯖꯗꯦ ꯑꯩꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯆꯠꯅꯕꯤ ꯉꯥꯛꯄꯅꯤ ꯆꯠꯅꯕꯤꯗ ꯅꯪ ꯁꯤꯕ ꯇꯥꯔꯦ 이놈아 ꯌꯥꯔꯦ 이ꯕꯦꯝꯃ ꯃꯁꯤꯒꯤ ꯋꯥꯁꯦ ꯌꯥꯝꯅ ꯉꯥꯡꯅꯔꯣꯏꯁꯤ ꯑꯣ ꯐꯔꯦ ꯑꯩ ꯀꯨꯝꯍꯩ ꯌꯦꯡꯒꯦꯀꯣ ꯑꯗꯣ 이놈아 ꯑꯕꯨꯡꯆꯥꯗꯤ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯂꯥꯛꯑꯣꯏꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜꯒꯤ ꯌꯨꯝꯗ ꯃꯄꯥꯝꯒꯤ ꯃꯤ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅ ꯐꯅ ꯎꯗꯦ ꯑꯩꯁꯨ ꯀꯌꯥ ꯄꯥꯝꯗꯦꯗ ꯑꯁ 이놈아ꯒꯤ ꯆꯠꯅꯕꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯁꯣꯛꯏꯍꯦ ꯑꯉꯥꯡ ꯅꯪ ꯂꯝ ꯍꯦꯟꯅꯨꯀꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯣꯁꯤ ꯊꯦꯡꯉꯦ ꯂꯥꯛꯑꯣꯀꯣ 이놈아기시보 ꯑꯩꯅ ꯕꯨꯡꯆꯥꯁꯤ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯈꯪꯂꯕ ꯖꯥꯠꯂꯥ ꯍꯩꯁ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩꯕꯨ ꯄꯥꯕꯨꯡꯗ ꯏꯁꯦꯡ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯁꯤꯔꯅꯦ 이놈아ꯗ ꯍꯥꯏꯔꯨꯏ ꯀꯥꯟꯅꯗꯦ ꯃꯥꯒꯤ ꯆꯠꯅꯕꯤꯁꯤꯅ ꯅꯤꯎꯕꯤ ꯀꯣꯟꯒꯨꯝꯕ ꯑꯗꯨꯝ ꯀꯣꯟꯗꯅ ꯂꯩꯈ꯭ꯔꯦ ꯑꯁ ꯐꯣꯟ ꯇꯥꯗꯕ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯈꯟꯕꯁꯤꯗꯤ ꯏꯉꯥꯎ ꯉꯥꯎꯏꯍꯦ 페이스북도 포토제 빵타다 다갈라이지고 마는 포토 다갈라이고딩 아이니 юм다 팜라이 ngamdre मधुले खम तो लेते साला स्मोई मयुम जे तोइने संगमन इ जुई काइरे बताउसी नादरे मार फोटो में हम जे होने
maray tingthokpa masin tumthokpa hippa long aska mai dawni siya mana photo thagalai khuding aina yumna pham lai ngamdre magi maisak se aina khangma ngamdadana mabu nusiba maisak sing se aina wari di libam laitradana imana ba sing liru busu lekai ni ikaidana wari ji libam laitana aina khoi mata lai li thokuna ina khoi mana hariba lekam ton aisa nungdi nuksire aduga pamdi pamdri khangdre mai mosi aina tawdu ju kaino masih mi simula ini pengen sih dinai gini kok masih naik hai ina bungsa lamiro hoi ai se isi hoida isigi nungai ta paw khata ba sum hange na ado somse akhoi se gi yumlo na bado mane akhoi noma lohong ani gi maya is de lady ba club sigi zanan secretary ai se akhoi kendri gi mine yam ya ba haitare akhoi emile ne su ai siam lu to ba ado ina bungsa si like the Malurga, Tabak Pangrim Pie. Ado Tabaki Kalunuda, I look Sinbigeda. I go Lamdam City, Tabaki can Kalunuda, Tabaki no Labia, and can Kalunu, Sanga no Salam can Kalunu. Hoi, I'm a thanks over the Soidra Hizerke. Ado, I see some of the camera. Sing the blockade Hectoboga, quote the counter blockade of Taido, Ainani. Bantoina Pamsabal Lamdam City, my amna is a quite even. Aina. Microphone parga pungu panek selaga thorau na mera pai bisinda wakan mi pam phamje lauda thor ta mim ti yauponte iram nala sit sengi ba khungam sigi nala leba mayam si aina ni ai si laikai kisna tara AKL haibadi apun makan maluki general secretary ni ai khoina lauthok ba general strike ka sidi government si thang thang ningai kinari ponida iyam bai gadra maru bai gadra tabisa har lo Tabisa koi gamba lebak se thokpiram basi lebak sina sokhok se ningai ni khangdreda ina bungsa hoi miyam na di ai si pangta thagaliba adubu ai khoi lai kam to na di ai si ubaga pangsaw da saw koi gino dodi wafam si hai to pati am di kai bo wani da lai kam to nga ai ga si pisak pingi de gi nusinar pa lekai ma selbo adu de ni ai na mong da hai bane lekai ma sen ni nungai te ibani tokna ra sena madu hairu da mana pangsaw da saw I want to let the machine is in my like I'm done. I don't want hybrid. Come to my mouse. I want the Kalan Gadurina. Like I stand upon a Hamas, as up on the Layapote, man of the Ketara Kaduriba. Nupi man and Nupada is in Nushika, Hajala Kadurni. You know, Munsaka said the way come there, the way they come there, Nushika Hajala Kaduranico. Ado the under the Hydri. Ado me and the Ronida. Oh, wait, I do it away. I mean, the color. They come to an Gaigasi. Mogi Pukim upon the Horiba. Oh, they say. I see a woman conse. I see the Ibani. I think couldn't give a minute. I think the ball. One thing, Banatida, Baru Magiwarini. Ibani Pamina couldn't give any moment high. They come to on. I eat a bucket among Matam Krakatoki. Ibani Nuxinova say, Matam Kralamnakisha. Madu hide with the map. Mabu temna bohna bada aine isai ge sai pone kai sai no ningsingli mera gi thabal na sai maka tangam de adudi ta biseke romance ni pra mai hobini ne mai hobai ai gi thamoi gi mai sak se om dana sai ni nang thadra ai thabak chi natin thui chi daro jau law sing Magi nusi mai sak se ai khang mangam da khoi ma loi li thok pa ni da hasing mane adu da khoi ma na hari ba ibungo kari gi no nang nung dong nang thomoi kali ba di nang lai kham ton do pusan di osin kai ni da pa sana hai do is sakta ji ga abungsa ai khai rom da la ga kari gi no ta pisa kai ba angau ba sigu wai sanai siba lai kham ton nang nai ba angau bune pau thok ai saude adu nang na khang ka ba di angau bu su thamoi pa le tani ne to milai pisa ai le kham ton nangbu ta bisakna thamoi seng ne nungsi bane ha nangna ta bisakta sardo adu sumde ne ta pisa kai ba angau ba kre nala sing ba yo de kai ne lai kai gi na sana che da kari mi yeng ngani khang da ba siga nang amu kari wai sanai no ba ai ngode khambal li si ngo
ꯑꯦ ꯑꯗꯨꯒ ꯂꯩꯈꯝꯇꯣꯟ ꯅꯪꯕꯨ ꯇꯥꯎꯕꯤꯁꯒ ꯏꯃꯥꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯕꯤꯔꯕꯅꯤ ꯃꯣꯏ ꯃꯃꯥꯗꯣ ꯕꯤꯔꯤ ꯊꯛꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅꯦ ꯃꯃꯥ ꯁꯥꯕꯤꯅꯦ ꯍꯥꯏꯗꯅ ꯊꯟꯅꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯐꯥꯕꯤꯗꯨꯒ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯕ ꯃꯤ ꯃꯃꯥꯗ ꯀꯩꯅꯣꯅꯦ ꯑꯁ ꯀꯥꯟꯅꯗꯦꯁꯦ ꯊꯥꯛꯑꯣ ꯑꯗꯨ ꯆꯥꯛꯄꯨꯗꯤꯅꯦ ꯑꯩꯈꯣꯏꯗ ꯆꯥ ꯊꯛꯎꯁꯦꯕ ꯑꯕꯨꯡꯆꯥ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯌꯥꯔꯦ ꯅꯪꯅ ꯀꯂꯛꯅꯕꯅꯦ ꯇꯧꯔꯤꯗꯣ ꯇꯥꯎꯕꯤꯁꯪ ꯀꯩꯁꯨ ꯀꯂꯛꯑꯝꯃꯣꯏꯌꯦ ꯃꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯝꯒꯅꯤꯕ ꯐꯔꯦ ꯑꯩ ꯏꯆꯦꯒꯁꯨ ꯎꯅꯒꯗꯕ ꯂꯩ ꯑꯩ ꯈꯤꯇꯪ ꯍꯥꯜꯂꯝꯃꯒꯦ ꯑꯕꯨꯡꯆꯥ ꯉꯥꯏꯈꯣ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ ꯉꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯦꯕ ꯂꯩꯌꯣꯕ ꯅꯪ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯀꯥꯏꯁꯤ ꯅꯨꯄꯥ ꯑꯝꯇ ꯂꯥꯛꯄ ꯌꯥꯗꯦ ꯅꯪ ꯑꯩ ꯄꯣꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯀꯌꯥ ꯎꯁꯤꯠꯇꯦ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯑꯩ ꯀꯩꯝꯇ ꯍꯥꯏꯗꯦꯅꯦ ꯑꯩ ꯅꯨꯄꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯀꯣꯏꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯤꯅꯦ ꯅꯪ ꯑꯩ ꯎ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯈꯟꯅꯍꯧꯔꯤꯁꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯤꯕꯅꯤ ꯅꯨꯡꯁꯤꯔꯦ ꯄꯤꯛꯇꯨ ꯅꯪꯕꯨ ꯄꯤꯔꯕꯁꯨ ꯆꯝꯄ꯭ꯔꯥ ꯃꯒꯨꯟ ꯂꯩꯕ ꯍꯩꯅꯤ ꯑꯄꯤꯛꯄ ꯍꯩꯀ꯭ꯔꯨ ꯆꯥꯔꯒ ꯏꯁꯤꯡ ꯊꯛꯄ ꯍꯥꯎꯕꯅꯤ ꯑꯉꯥꯎꯕ ꯀ꯭ꯔꯦꯛ ꯅꯂꯥ ꯁꯦꯡꯕ ꯍꯧꯁꯤ ꯂꯥꯎꯕ ꯂꯨꯞ ꯑꯃꯠꯇ ꯅꯕꯜ ꯁꯧꯒꯠꯄꯗ ꯊꯋꯥꯏ ꯌꯥꯎꯕ ꯅꯂꯥ ꯁꯦꯡꯕ ꯅꯪꯕꯨ ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯑꯩꯒꯤ ꯏꯇꯦꯒꯣꯟꯅꯗ ꯌꯥꯝ ꯊꯥꯒꯠꯂꯤꯗꯨꯕꯨ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯄꯥꯝꯒꯦ ꯄꯥꯝꯃꯦ ꯅꯨꯡꯁꯤꯔꯦ ꯂꯩꯔꯒꯦ ꯂꯥꯛꯑꯣ ꯑꯩꯕꯨ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯔꯕ꯭ꯔꯥ ꯑꯣ ꯅꯣ ꯅꯪ ꯂꯩꯌꯣꯕ ꯅꯪ ꯈꯪꯒꯅꯤꯕ ꯅꯪ ꯌꯨꯝꯕꯨꯛ ꯆꯦꯟꯕꯤꯒꯦ 이사는 마이 바꾸시기 누가이버시디 누가이래? 아이기 이사는 빙한 토이도 눈매 훔니기 수디 방해 아이드나 아니 하나 되기 돌이 만에 염해 요렇게 마부나 라키 버시나 아무것도 핵들어 어저께 손가락 하나로 그 라모 쌓기던 가이 이마 낭디나 싸게 속 누가이버 믿고 버시다 여보 방대 나 싸게 누가이버 믿고 버시 낭디 여보 방대 어자 또 랭gel로 어자 라고 파래다 나 그이 돌리 나부터 락치 이붕어 누구 되도록 아씨 이붕어 이사하게 농아이버 빠오 마탕 따버시다 아나바가 로이 시행 그래 이붕어 ꯑꯗꯨꯅꯤ ꯕꯁꯤ ꯑꯐꯕ ꯑꯁꯪꯕ ꯏꯆꯥ ꯄꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯂꯩꯅꯥ ꯇꯤꯟꯅ ꯆꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ 아씨 강대 이붕어 빠오는 농아이 그래 시행해 ꯉꯥꯟꯊꯣꯏꯕ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯕꯁꯤ ngata 랭실로 ngata 야제래 이비마 에이 낭이 오자 라이 헤이 도로 아 이붕어 ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯑꯩꯅ ꯍꯥꯏꯕꯅꯤ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯌꯥꯝꯅ ꯁꯛꯈꯪꯂꯕ ꯁꯥꯟꯅꯔꯣꯏꯕ ꯑꯣꯏꯕ ꯉꯝꯂꯤꯕꯁꯦ ꯏꯕꯨꯡꯒꯤ ꯃꯄꯥꯟꯅꯅꯤ ꯕꯦꯃꯥ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯑꯣꯖꯥꯕꯨ ꯀꯥꯎꯒꯅꯨ ꯉꯁꯤ ꯅꯪꯅ ꯑꯣꯏꯔꯤꯕ ꯊꯥꯛꯁꯦ ꯅꯪꯒꯤ ꯑꯣꯖꯥꯒꯤ ꯃꯄꯥꯟꯅꯅꯤꯀꯣ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤ ꯍꯩ ꯉꯥꯏꯈꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯕꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯗ꯭ꯔꯣꯅꯥꯆꯥꯔꯖ ꯑꯦꯋꯥꯔꯗ ꯂꯧꯊꯣꯛꯄꯗ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡ ꯌꯥꯎꯔꯗꯤ ꯇꯥꯕꯗ ꯑꯁ ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ ꯏꯕꯣ ꯅꯨꯡꯉꯥꯏꯔꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯉꯝꯍꯩꯗꯤ ꯉꯥꯟꯊꯣꯏꯒꯨꯝꯕ ꯑꯆꯪꯕ ꯁꯥꯟꯅꯔꯣꯏ ꯇꯥꯛꯄꯤꯕ ꯐꯪꯂꯨꯕꯗꯒꯤꯅꯤ ꯕꯁꯤ ꯑꯩꯅꯗꯤ ꯂꯥꯏꯔꯕ ꯃꯄꯥ ꯍꯥꯏꯗꯨ ꯑꯣꯏꯔꯨꯕꯅꯤ나 ꯑꯣꯖꯥꯒꯤꯅꯤ ꯍꯥꯏꯅꯗꯤ ꯀꯔꯤꯝꯇꯁꯨ ꯀꯠꯄꯁꯨ ꯉꯝꯗꯦꯗꯣ ꯑꯗꯨꯕꯨ ꯏꯄꯥꯒꯤꯁꯨ ꯋꯥꯔꯦꯞ ꯑꯃꯗꯤ ꯂꯩ ꯃꯁꯤꯒꯤ ꯀꯔꯝꯕ ꯋꯥꯔꯦꯞ ꯑꯣꯖꯥ ꯊꯣꯏꯕ ꯃꯁꯤꯃꯗꯤ ꯏꯄꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯔ ꯃꯇꯝꯗ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯑꯒꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯁꯦ ꯄꯪꯕꯅꯤꯀꯣ ꯃꯊꯧꯅꯥ ꯐꯖꯔꯕꯁꯨ ꯃꯔꯧꯁꯤꯡ ꯋꯥꯠꯄꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯂꯩꯕ ꯃꯐꯝꯗ ꯆꯠꯄ ꯃꯐꯝꯗ ꯏꯕꯨꯡꯉꯣꯅ ꯌꯥꯎꯕꯤꯒꯗꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯕꯖꯤꯅ ꯉꯥꯟꯊꯣꯏꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯃꯥꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛ ꯂꯧꯈ꯭ꯔꯕꯅꯤ ꯃꯤꯔꯩꯕꯥꯛꯇꯒꯤ ꯑꯈꯟꯅꯕ ꯀꯣꯆ ꯀꯌꯥ ꯀꯧꯗꯨꯅ ꯃꯥꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯕꯅꯤ ꯑꯩ ꯑꯇꯩ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯏꯕꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯏꯕꯨꯡꯉꯣꯅ ꯂꯩꯔꯕ ꯃꯇꯝꯗꯗ ꯑꯩ ꯏꯆꯥꯁꯨ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯣ ꯑꯇꯩ ꯄꯥꯝꯃꯤꯁꯤꯃꯗꯤ ꯌꯥꯎꯖꯔꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯁ ꯑꯦꯟꯖꯦꯂꯁꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝ ꯑꯁꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ ꯕꯁꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯥ ꯋꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯒꯨꯝꯅ ꯑꯩꯅ ꯃꯥꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯕ ꯉꯝꯕꯁꯨ ꯅꯠꯇꯦꯗ ꯃꯤꯒꯤ ꯃꯆꯥꯅ ꯗꯣꯛꯇꯔ ꯇꯝꯕ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯕ ꯊꯥꯕꯗ ꯁꯦꯜ ꯑꯁꯨꯛ ꯆꯪꯉꯤ ꯑꯁꯨꯛ ꯊꯥꯏ ꯍꯥꯏꯕꯒꯨꯝ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯕꯁꯤ ꯉꯥꯟꯊꯣꯏꯅ ꯗꯦꯜꯂꯤꯗ ꯍꯔꯤꯌꯥꯅꯥꯗ ꯂꯩꯔꯤꯕꯁꯤꯁꯨ ꯃꯍꯩ ꯇꯝꯕ ꯃꯈꯜ ꯑꯃꯅꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯕ ꯑꯇꯩ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯈꯛꯇꯅ ꯃꯍꯩ ꯇꯝꯕ ꯅꯠꯇꯦ ꯕꯁꯤ ꯉꯥꯟꯊꯣꯏꯒꯤ ꯃꯍꯩꯒꯤ ꯊꯥꯛ ꯑꯁꯤꯁꯨ ꯑꯋꯥꯡꯕ ꯃꯈꯜꯒꯤ ꯃꯍꯩꯅꯤ ꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯁꯥꯟꯅꯕ ꯑꯃꯗꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯁꯛ ꯇꯥꯛꯂꯤꯕ ꯑꯗꯨꯕꯨ ꯂꯝꯁꯤꯗ ꯆꯦꯟ ꯆꯣꯡꯖꯔꯤꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯕꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯥꯒ ꯂꯝꯕꯥ ꯄꯥꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯍꯥꯏꯅꯦ ꯑꯆꯨꯝꯕꯅꯤ ꯃꯁꯤ ꯁꯥꯟꯅꯕꯁꯦ ꯑꯌꯥꯝꯕ ꯃꯤꯔꯩꯕꯥꯛꯇꯗꯤ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕꯗ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯑꯗꯨꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯍꯟꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅꯤꯅꯦ ꯏꯄꯥꯅ ꯋꯥꯔꯤꯕꯁꯤ ꯑꯗꯨꯅꯤ ꯅꯪ ꯊꯣꯛꯂꯛꯏ ꯇꯥꯕꯗꯨ ꯂꯥꯛꯏꯕꯅꯤꯅꯦ ꯌꯥꯔꯦ ꯌꯥꯔꯦ 하리야나ꯗꯒꯤ 텔레비전 오르다 눈에 소리를 슈팅하와 아주가 사람의 가슴을 아무튼 그런 문제를 끼게 하는 것처럼 bunga aina aigi isanupisi haibani bema mai thiraga halakadbu soro nathwai thado shiraga halo aigi isana sakadoribase iramda masigi mahut sina sakadoribani prithivigi miyamda bharat ki nongpok sidaida singlaiba am lei singlaiba adugi maming manipur kawi manipur mase tada ngak ba kang singi manungda maitai haiba kanu tu ki mi oin haibase taglamu aigi sase mayamda sinazarabane mayamda sinazarabane bema sina takpi bugum nangi opponent sing mumai pang ngamduna gold medal lo bungam ay sargiya thang soidana ngakchede ke sar mai pang matam supada nangi thona han bede nangi award pa malibda ingona pau pirakadabane yes sir aduga nangna satringe dai nangbu airport bok thimba lakani nasi dai thak khara sule uri baji paure sa mu yuse ipa sa bok thindo sa ay siyana thindok chage hello taye numit humnegi shuti phangbanida kumalam pak tudum la asya banatro lake ke dorage ayuk to na lake asmina lake na ay mat Ajaba pumba nanggini nungsibi Om Hamse Om Ledo Mapoksi nang tholole pau tabduda hainingba wahina thamoi nungda maigi ching puduna nangi nanakta lakri ngan tho Noglamay thong nong dol hazu nang luhongli haiba paw tabada ay yamna warami ikaw lang le nangdi adubu hauzikti kanana su phazin pun shinraba misaka magum ay nungai ba pokli nang na mai pakpagi pau taba khuling lariba ku khutna lamba phangjabagum nuai jaba misak am laihori haibado nang khak kawan aigi wai sida aibo ojaba thibane haina su khangan aina pabung ya thangaktuna karigidamak luhong khibano haibado nang nong munatraga nong mari soidana khaga khigan unshana ko pa miyoy bagi pokning wakal khang ba irai lai banati aigi punsida wahi makhak thangba miyoy singa ai kaidunung nu suwari sarakti aigi mapok asina lairabi ojerabasu aigi pokning amadi thamoidi kaidunung du su lairabi di oikhide wahi makhak thamduna punsigi sangthaba wari ma semge haina su aina khan aidi sumnatagi nang tholole pau tadada wish piba lakpade gan thoi sakhangnadaba migumna asoiba thiduna wangangba ai haki haina bi sajat nati ai hozik kanagi shimakhadi hingdaba phazin pun shindraba misakamagum aina aigi ishagi pun shibu nungsizai maning tamna haurakliba uning thau pambida uri sinang yasinduna soilomba oikhibado aina khak pamkhit natubu ngasidi nangna kanagi suma khada leitraba phajin punsindraba punsi ma hingamba ubada ai pele ngan thoi haukibabu tongan ba wahan pibasu ai pandi nupi emo oina nupi oibisingi maphamda thengnariba awabagi pausu ai taba pamdi thamoi pambi miyoibagi lonchatta aina maram oiraga kanabusu awo pihaningdi miyoiba haibase nungpalani pulaga semani mapan thong nataba manungi su taibong panam lei haibado nang khak kaubuna ko ngan isa laidana fare isa di imong nupi paraba maluhongi na tai adubu
ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯑꯩꯕꯨ ꯋꯥꯔꯧꯔꯕ ꯀꯔꯤꯅꯣ ꯁꯤꯐꯥꯎ ꯄꯤꯔꯛꯇꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯤ ꯍꯦꯛ ꯌꯥꯎꯍꯧꯗꯦꯗ ꯕꯥꯖꯤ ꯑꯩꯗꯤ ꯄꯤꯔꯝꯒꯅꯤꯅ ꯈꯜꯂꯤꯅ ꯐꯔꯦ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯏꯆꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯗꯤ ꯏꯄꯥꯕꯨ ꯄꯥꯎ ꯄꯤꯔꯛꯎꯀꯣ ꯍꯣꯏ ꯕꯥꯖꯤ ꯅꯪꯕꯨ ꯅꯆꯟꯅꯨꯄꯤ ꯉꯥꯟꯊꯣꯏ ꯊꯣꯛꯂꯛꯑꯦꯗꯅ ꯎꯅꯕ ꯂꯥꯛꯏꯕ꯭ꯔꯣ ꯍꯣꯏ ꯑꯁ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤ ꯊꯣꯛꯂꯛꯑꯦ ꯇꯥꯕꯗ ꯂꯥꯛꯄ ꯃꯤꯁꯤ ꯂꯣꯏꯗꯦꯍꯦ ꯏꯕꯨꯡꯉꯣ ꯂꯣꯏꯗꯦ ꯕꯥꯖꯤ ꯑꯩꯃꯨꯛ ꯆꯠꯆꯔꯒꯦ ꯌꯧꯔꯣꯅꯦ ꯌꯧꯔꯣꯅꯦ ꯉꯥꯟꯊꯣꯏ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯒ ꯊꯣꯛꯂꯛꯄꯗꯣ ꯑꯩꯁꯨ ꯑꯣꯛꯄ ꯌꯥꯎꯔꯝꯒꯦꯀꯣ ꯏꯃꯥ ꯍꯩ ꯄ꯭ꯔꯦꯁ ꯃꯤꯠꯂ ꯀꯩꯅꯣ ꯀꯦꯃꯦꯔꯥ ꯄꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯂꯥꯛꯏꯅꯦ ꯑꯩ ꯑꯝꯇ ꯆꯠꯂꯨ ꯑꯝꯇ ꯎꯅꯕꯁꯨ ꯁꯣꯏꯗꯦꯕ ꯅꯤꯡꯉꯣ ꯏꯄꯥ ꯋꯥꯍꯩꯒꯦ ꯏꯆꯥꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤ ꯃꯄꯨꯛꯅꯤꯡ ꯋꯥꯔꯧꯍꯟꯒꯅꯨꯀꯣ ꯕꯥꯖꯤ ꯑꯧꯅꯦ ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯖꯔꯨꯈꯤꯒꯦ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯑꯩ ꯈꯪꯉꯤ ꯐꯅ ꯑꯀꯟꯕ ꯆꯠꯅꯕꯤꯒꯤ ꯄꯜꯅ ꯊꯤꯡꯂꯕꯁꯨ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯏꯆꯦꯜꯗꯤ ꯎꯗꯕ ꯍꯧꯅꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯗ ꯍꯜꯂꯂꯣꯏ 이제! 이제! 자, 능 나가 이뭉청 걔들 마파한테 그러고 나오려지 그기노 하. 라라라. 어머, 이뭉 정로이. 그리 뒤에. 이 시험도 꼭 독비로. 헤. 그대로게 능보. 능원도 가라는 그리 하르게니 해. 마음레리 시리. 라라라. 정로. 어머, 나칼라면다. 마모레를 시하는 후에. 이마나 타르코니. 야탕 부는 라코니. 이 시험을 염에서 넣으러 가야 되나? 이거 싫라코니. 그리 뒤에. 아이고. 저리 비싸고도 뭐 상암다 하나에 가 야브르네 해. 마마디 이 방금 다 되나? 마모 염식 아니네. 마모니 시보 이모에게는 한나 나이버더기. 이마는 마모부 레이케나 방우스 디너 매드나. 이 시보 이모스 모이 바이다. 야베 키브나죠. 그놈 뭐 숨방 갖더니 능 하리부도 아람한테 야우디 하는데 붕자. 그리 강신 애들이노. 이 시는 염색 레글레브세. 사이 파글러브니. 아이기 세. Kanagi wanano. Ngasi nang nangabugi matawgum na. Isigi mang da ulari ba matawasi ko. Isi nungairiye abungja. Isi nungairiye abungja. 제 낭무 미워이바 나더라고요. 윤발라버네 아이들아. 로홍바 사히바 헬라바시 파우다. 너퍼로이바 한나 옌비드라바다. 낭나 펜톡리바시부. 모시부 카레이도 누가이바 까오보게. 나우리바시부. 이제로 아이로. Abungja. May paido na sana ba iba tayo bang may ibagi mapamda? May siya paugdaban. Isiyesu may paido na sana riba ni abungsa. Isidi may siya paugde. Ay puro iba na. Ay napamda ba sajada matatati abungsa. Migi walaw gano. Nang nanguning libat tayo bang palado. Matam na suhoy na napurakan eh. Nang sa loabong sa imada inungay na lay. Ay puri baboy na tazari. Nung sirihay na tamdo na. Imagi pong ninging halobong sa Amukon na. Asigum laba matong na.
ꯃꯁꯤꯒꯤ ꯀꯪꯈ꯭ꯔꯕ ꯃꯤꯠꯀꯤ ꯄꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯊꯣꯛꯂꯒꯅꯨ ꯑꯕꯨꯡꯁꯥ ꯑꯕꯨꯡꯁꯥ ꯃꯥꯃꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅꯕ ꯈꯟꯅꯕ ꯆꯩꯅꯕ ꯌꯥꯎꯔꯨꯅꯨ ꯉꯥꯏꯗꯅ ꯌꯥꯎꯔꯨꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯔꯥꯟꯕ ꯇꯥꯕ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯃꯁꯦ ꯅꯣꯡꯃꯗꯤ ꯌꯥꯎ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯂꯤꯂꯥ ꯌꯦꯡꯈꯤꯁꯤ ꯂꯤꯂꯥꯗꯤ ꯌꯥꯎꯔꯣꯏꯁꯤꯀꯣ ꯃꯥꯃꯁꯨ ꯑꯁꯥꯏꯐꯥꯎ ꯆꯠꯊꯣꯛꯀꯗꯕ ꯂꯩ ꯃꯥꯃꯅ ꯅꯪꯕꯨ ꯑꯁꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯝꯒꯦ ꯂꯥꯛꯑꯣ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯏꯆꯦ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯏꯆꯦ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯑꯩꯅ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ ꯑꯩꯅ ꯃꯁꯛ ꯈꯪꯂꯕ ꯏꯃꯧꯒꯤ ꯊꯃꯣꯏꯕꯨ ꯍꯣꯡꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯑꯔꯥꯟꯕ ꯇꯥꯔꯣꯏꯗ꯭ꯔꯣ 이씨, 릴라 루도리다. 보로이드 거리 토르가. 너무 세미로 먹고 마디 소리는 오이니 소리는 그리. 은인 크레다, 큰 크레다. ꯑꯩ ꯂꯥꯛꯆꯔꯤ ꯑꯩ ꯃꯅꯤꯁꯅꯥ ꯑꯩ ꯆꯪ ꯐꯝ ꯀꯅꯥ ꯀꯅꯥ ꯂꯥꯛꯈꯤ ꯅꯇꯣꯝꯇꯔꯣ ꯁꯥꯔ ꯃꯥꯁꯨ ꯂꯥꯛꯀꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯤ ꯍꯥꯏꯕꯅꯤ ꯁꯥꯔ ꯁꯥꯔꯒꯤ ꯃꯇꯦꯡꯗꯒꯤ ꯉꯁꯤ ꯉꯥꯟꯊꯣꯏꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤ ꯑꯣꯏꯕ ꯐꯪꯖꯔꯤꯕꯅꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯟ ꯇꯧꯖꯔꯛꯈꯤꯕꯗꯣ ꯑꯗꯨꯒ ꯁꯥꯔꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯉꯥꯟꯊꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯐꯪꯖꯔꯤꯁꯦ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯐꯥꯎꯏ ꯅꯪꯅ ꯄꯥꯡꯂꯕ ꯃꯇꯦꯡꯁꯤꯡꯅ ꯉꯥꯟꯊꯣꯏꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯗꯨꯅ ꯉꯥꯟꯊꯣꯏꯅ ꯇꯠꯇꯅ ꯍꯪꯉꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩꯅ ꯉꯥꯟꯊꯣꯏꯗ ꯃꯤꯅꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯦꯃꯦꯆꯔ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤ ꯄꯤꯔꯛꯄ ꯁꯦꯟꯐꯝꯅꯦ ꯍꯥꯏꯅ ꯉꯥꯟꯊꯣꯏꯒꯤ ꯃꯐꯝ ꯌꯥꯝ ꯐꯩ ꯁꯥꯔ ꯁꯥꯔ ꯑꯩꯅ ꯉꯥꯟꯊꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯁꯛ ꯑꯣꯜꯂꯛꯂꯦ ꯃꯥꯕꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯇꯔꯨꯔꯕ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯦ ꯁꯥꯔ ꯃꯅꯤꯁꯅꯥ ꯉꯁꯤ ꯉꯥꯟꯊꯣꯏꯅ ꯅꯪꯕꯨ ꯁꯤꯡꯅꯗꯨꯅ ꯃꯥꯒꯤ ꯊꯥꯛ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯈꯥꯡꯕ ꯀꯟꯕ ꯍꯣꯠꯅꯕ ꯅꯪꯒꯤ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯥꯖꯩ ꯉꯥꯟꯊꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯑꯁꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯁꯅꯥ ꯅꯣꯡꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗ ꯅꯪꯒꯤ 이베마 ꯁꯅꯥꯅꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯁꯥꯔ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯤ ꯃꯅꯤꯁꯅꯥ ꯃꯩ ꯄꯥꯏꯗꯨꯅ ꯁꯥꯟꯅꯒꯅꯨ ꯃꯩ ꯁꯥꯟꯅꯕ ꯌꯥꯝ ꯂꯨꯕꯅꯤ ꯑꯄꯤꯛꯄ ꯃꯩꯗꯤ ꯂꯥꯏꯅ ꯁꯥꯟꯅꯕ ꯉꯝꯕꯅꯤ ꯑꯄꯤꯛꯄ ꯃꯩꯗꯒꯤ ꯑꯆꯧꯕ ꯃꯩꯖꯥꯎ ꯑꯣꯏꯔꯛꯂꯕꯗꯤ ꯁꯥꯟꯅꯔꯤꯕ ꯃꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯛꯄꯅꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯊꯃꯣꯏꯕꯨ ꯈꯛ ꯁꯥꯟꯅꯒꯦ ꯈꯪꯒꯅꯤ ꯁꯥꯔ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦ ꯑꯩꯅꯁꯨ ꯊꯥꯖꯩ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯗꯅ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯏꯆꯦꯜꯕꯨ ꯅꯣꯡꯃ ꯂꯥꯏꯅ ꯁꯣꯏꯗꯅ ꯁꯥꯟꯅꯕꯤꯒꯅꯤ ꯁꯥꯔ ꯁꯥꯔ ꯃꯥꯁꯨ ꯂꯥꯛꯑꯦ ꯑꯣ ꯁꯅꯥꯅꯨ ꯆꯪꯉꯨ ꯐꯝꯃꯨ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯖ ꯁꯥꯔ ꯑꯩ ꯉꯁꯤꯗꯤ ꯁꯥꯔꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃꯈꯛ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯁꯅꯥꯅꯨ ꯅꯪꯒꯤ ꯈꯨꯗꯣꯜꯗꯣ ꯂꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯒꯦ ꯃꯥꯂꯦꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯌꯥꯝ ꯋꯥꯡꯉꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯒꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯔꯦꯅꯥꯗ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯉꯝꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯋꯥꯡꯕ ꯑꯗꯨꯅꯅꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯑꯁꯨꯝꯕꯅꯦ ꯁꯥꯔ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯁꯨ ꯌꯥꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯅ ꯉꯁꯤ ꯁꯥꯔꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯤ ꯁꯛꯈꯪꯅꯗ꯭ꯔꯤꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯎꯠꯆꯕ ꯂꯥꯛꯆꯕꯅꯤ ꯌꯥꯝ ꯐꯩ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯉꯥꯟꯊꯣꯏꯒꯤꯗꯃꯛꯇ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯊꯥꯒꯠꯅꯤꯡꯉꯥꯏ ꯉꯥꯀꯨꯝꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯃꯆꯜ ꯃꯆꯥꯁꯤꯡꯅ ꯇꯥꯜꯂꯤꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯗꯕ ꯍꯧꯅꯗꯦ ꯑꯥꯏ ꯑꯦꯝ ꯄ꯭ꯔꯥꯎꯗ ꯑꯣꯐ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄ ꯃꯇꯦꯡꯗ ꯋꯥꯠꯂꯛꯂꯕꯁꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯥꯟꯊꯣꯏꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯂꯧꯁꯤꯟꯕꯤꯌꯨ ꯁꯥꯔ
नखोई नि की मोंगसिदा अइना गांथोई खंगनना अरुणबु थौदांग अमा लौरिबनि सर केदोंगै चपि बतारे लाग्लिबु तांगकुन पांथोकदौरिबा ओलंपिक गेम असिगिनमक लॉस एंजेलिसता गांथोई गलोइन इंडिया की टीम दिल्ली थादोलगनि सर गांथोइना माइ पालगा थोलकपदो अखोइ पुन्ना गाइरमगे साथकिजे आई साथरंग तोके नखोई निगा सागदबु वारी सिगम लेरि मसिना मुंद दुम चंगमिनोरको स्क्रीन खनबा लोरबनीको जेनेटर हे जेनेटर हारगा जेनेटर जो नते मैं ओन पोनीको वा थोकदोरमने दो लोने पुथोरैनिको मदो थाव याउ बियो केम याउ दियो थाव लाउसन थागिनिने सबदो अदो आइ खलो अदो खलो हैन त लाउ थोकेम त लंखा ने साफ साफ लोरे इरमदम सिदा लेबिरिबा इमाय बेनिसे चनमरु मपांग अहलमन ख्वाई पुरमगे मफमदा कयुक्ता निसिंजरी ngasi asi olympic final ni yum da tv machadi yengbabudi akhoi club ki lapakta apak pa screen akhoi hausi kap thok sagadori aduna mayam pur maleng thokpiro mayam ne hena khangna rubuduni ngasi ki olympic final asi india ki iron lady haina khangna ba mamang laikai gi mama sanu gi masanupi isan ngan thoiga usa gi mayak seng na murabi negro ningol jeli pharga thingai na gadore असिकुम लबा ओलंपिक की फाइनल की कुमाई से मयाम पुरी यमिनसी अमु कनिंग सिंह जरी मयाम पुरी मलें थोक पिरो यम द टीवी मचादी यमबुदी लुपा कहीं न तसे हां कहीं न बा यम थोंग कुदिंगिने टीवी लेने दबे मुंगाई तबने आइने खै मुंदगी पुरगलिबा टेलीविजन से नेगी मेचिना कापथोपा स्क्रीन देने मयक सेंगमने माइक्रोफोन बम्बा लाओ लेकाई की मीम तो थोलो लरोये लाओ है बने है मा नंग आई उद दिल लाइन गम दरबो नंगवा माउ उद लेब गम दरबो काइना आई न तौसे क्लब की सेक्रेटरी होबे थौने काइनोने मा होय बुआ नंगोंदने आइनि याम पामना लाइखिबा नते नोइना मा बिरि थापिदगो नोइनि चंदना फाबा नत्रा काय फाइबा हा नंग इमु मुक तानरबो थोंग लोंजन बनि काइनो काय आदनि उनि थाइनगी पाखंग ओइनेगी मिरे मरेगी थाबकतो हौजि सुताउनो हौजि त्याइ लेबने न कोक त्याउ द बताउनो नंग हा आई को काय ता होरबा हेरा सम याउरिदा हेरा ना याउरि हेरा कोक याउरिदा कोक याउदि गाय कोक याउरि ब्लॉकेने हाइदना सरकारना करि सेंजमिदबसिदा थांगना सियौना तांगलबा मतमसिदा इस येंगुने जेनेरेटर को पुथोक्तना नंग लेकाय ममक सेल बायबा सारिबनिने माइक्रोफोन माबा लाओ यम लचलाओ मीना ता लाओ हाइबने मीना तारगा इसे नुपीने कैनोम तो तारने मेबो अदुदि नंग मया ममक साहुरो हाइब्रा हा लोइसु हौरबने हे मामा कोइ हौदोरे मामा हिमा इबि मसु याउरिदना मामा मासे आइगी प्राइवेट सेक्रेटरी वरी मामा अंगो बसिदि मामा आइसे हाइजे मामा इसन गान थोइसे अखोइ क्लब की मीटिंग दे पुथोबनी को इना इसन गान थोइसे मासे मणिपुर थोरपगने मासे अवांग दे थागे मामा करिगे मामा ब्लॉकेट तो बकाउ दम थिंदलन के बक 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 पंच तो हिट तो मना तो ने रेत तांगे मामा मामा ब्लॉकेट तो बंद तो वैसे कोई शर्म में पड़ी मामा आई जो सिधै दिने बंद ब्लॉकेट जासे अगोई क्लब की मीम तो सपोर्ट तो यार हिबुंगा मयाम गिदिबो हायबा इसान बिसे थादोबनी मामा असे मणि मामा अदुई मथक्ता मणिपुर गवर्नमेंट संगा थोइदा लुपा करोड़ म पिरनी अदुगा ESP दगे तादबो फम पिरने लाउथोबदो आइदि आइगोन पिबदोना हराउरिने मामा वर्ल्ड कप तो CRP ने DSP पीबदो हंदक्ति ESP का अलग IGP पीरे न्याय इसान अपा लोरस होय मंगोंदा अपा अदुना फरनी मामा था लाखु मतम यौद्रिबो ने थारोने यारे हई होय इपासु कामरुंग इतोमदि यंग याबनी अदुबु नोय मयाम लागी मरक्स इपासु याउगे द लाइ दादा सानो दादा नंजु लेरेमी नंदी नराइबुक थामान छलेने इबो हई जाजा नोजु ताउन हे हुजिकति
장안 토이세 람담승이 누파 고딩 먹나 갈락나부 누피 뭐 수고이는 거래가니 야야야서 고르면들보다 루파 도르다 비리나 어제가 바우더라 눈에 선착이 아니야 두디야. 아이 돈에 설라인 하이 장안 토이기 타우나 링지엔도 나 거기 슈 땀지는 거 와이드로 장안 토이는 골메들 노력보다 인디아기 누피 복설싱이 만웅다 이하나나 누피 골메들 로가 ngam바 산호를 오해근이 따보다 산호 ngusidi ai thamosida haifam khangdana nungai ba phawina hai Dada, mayam na igi isa nupi si bunung sibibda ay puning asda akiba ko itada. Kari. Ado ba ilepe? Ay isa nupi si na Manipur mapam si hegi or ko matamda. Nupa masa magi mapam da thazari ke ayba se ay lep sari ta. Nang lorom dre deju lai ba yeng yap sani. malai bu khaba oigade ba nupa du kanagi masaro ne sano Ay hoji mate haijara roy. Manung matam sar mo matam da mayam na ay. nangi sibu mamal wang kala ba kai dro ai bungo tharo lagu ya ko matam gore Ano siya talo? Ano tagalo? Lapo lamin na. This is the last bout of World Olympic Women Boxing Championship in bantamweight. In the blue corner, Jennifer, representing USA. And in the red corner, Nantoy Chanu, representing India. nangi opponent ki home ring nangi lamba khadum mo ugram manipur ki namak india ki namak una phone mai tin ki thola sana gadan malem thola phone sana ki sana nangi thola len ko ko sana Second shot, first round. Second shot, second round. Six.
에어포트 오고 잡히나가다마네. 아두가 클럽 길러빠시다 방산나 쪼우가면서 방동사가네 마부 오고. 아두가 아쪼우바 싹레나면서 신자가네. 루피야 거의 포기하면 해 우리야. 가이드 폰은 마이크로폰도 닫아오면 임다 쓰라오 라오 해보니 하이마 아이 좀 이야기로 보스 매암들 놓으시는데 가만히 또 있는 거. 자고 헬리면서 꼬리 찾더니 내가 돈한테 내가 더 점다오래 자 쓰라오 아이나 클럽 세계대로 야 야우데 가만히 또 발에 형 소리 놓으시러. 아이고 뭐야 빠지고 그만 가는 뒤네 봐 소리 좀 놓으시러. 아이고 야감도 건졌네. 아 좁아 마이동가 사는 사도를 사도기마 미 시납다는 할 망게 싸우바 망게 시납은 타박시디마 마이동가 사는 사도 하이 그러면 니네 호텔 뻥쳐 도움이 되지 마삼가지 짭짭 용해내세 아이 뭔가 비상 쇼프는 하이 루피야 이 생각 저희는 많이 바꾸는 시다 입안이 까랍니다. 인디아기 아이럴랜드 마이타 있어노 올림픽이 부활이다 누비기 복싱 다이한 한노이나 골메달 노력라비 남호 있어노 마하기 코스 토이브가 로이나 호직이 발리 에어포트 동라두나 비암나 따라 노업드나 호직 마하기 юм니 역실랍레 mayam khunda pai ban lai sigado ma khoi na lam le ban lambi do da sai biyo adom na pai bi sing do do sai thok biyo apun ma kholong na law biyo mai tai chano nga thoi na mai tai chano nga thoi na mai tai chano nga thoi na oza thoi na oza thoi na oza thoi na Lao, nakoy ani mo ipa na ngay ni Lao. Nungay day, ipa nungay day. Nga sige may kapasli ke hena nungay ba, ay gipunsida mo kanalaka ni hay bataza dre. Nga sige nungay po may kapasida, ay gipunin nga siya makalam na nungay na sana. Pazatoy ba? Matam kayagi mamangdagi. Ipana lining uijarakpa. Ipagi ito ama. Ngasi di pangtok lagi. Ngasi haiba numit sidagi. Aigi isa nupi ngantoy. Oza toy bagi mapamda tajarabani. Ngasi. Nungay ba pungja asida. Nakoy ani bulay na simbi ba pungbaoy han birasa. Ngasi. Nasado wapamado. Amo natapigan. Ngasi nganthoi na malim gi thaga sida oirakliba phibang masi oirak na wona bada aina khankhiba wakhiba khudikmak aduda ngasi bajina takpiriba namung bo wahi aduga nasagi wakhal ga tai onare nganthoi se bajina poksha boi jarabasu aina na hawai jarabasu nganthoi bu aigi isa mangni khanjarapani ओजा अमदी साथी यानी कि मरक चेलीबा मक्त्र बनु सेवी सेल सिबो आइना मु माइकुम न खान कुमजिन बख पामसति बजी नसाद अमोहन तुजुम निगाय ओर वाफुम द ताकपी गनो बस बाजी ताकपी तंबी बोजा हाइबसिदी लाइदगी सुहेल बलुचिंगनी वखल गी मंगाल पीदुना ngal khalli bi pani tawhaidaba tahidaba wafamsing ngasigi nungairaba mikup asida tahanbigano bazi sir bazi na wahay shway kibigidamak ngakpiyo ko sir Zatoy ba nahaki maktraba ozaw ibigilising na rubling bidan nga siyagi sas na maipakong ngamjariban nahaku mo oza na lamjing labada lamdam masigi sanoray ka na maipakoy dagene bunga palale ipana kalbawa kanlahan kre lao iba ko ni lao
mayam lagi bese. Awat apa yang dia ko? Natoy. Sir. Namgi nga sige nuway miko basida. Ay na nona. Manisnagi matang dawa kray. Sarnabu. Mahaki maramda kalibu kang bibagi. Manisnabo ini ihan hanu kibasi. Nang na ingaw ngaw ngay matam dudan. Please, sir. Ay wasita ko. Ay na nona manisnagi matang da haiki ba kudimak. Nangi thauna oina ba haiki ba. Malemda thauna pana mating pudong na sanaramba. Manipur gi nupi sanaru ke ama. Naha oina ngan nanu sinungwal da madi yumba lambi de khungda kibudagi lamakhang da mangau ba yek thu. Puna maksinga se manisnana nangi na pumda thon pam kite. Manisnana magi nuksibubu thamoi nung dolo sinduna thamlaga nangmo mapan thongi taibang banda thadoki manisna aigi nakta toina laki mahakta natana luong labi yum palaba mapuroi bana atopa lamlan bi amagi wakhanda lubli khanglabi maki nupi chananu sulaki nangna nangi oi biram kya de season number sempom sing kadai degi lakno tatna hangi wangi pakutri aina manipur MSR boxing association degi lakone hena nongda minam ki taseng mudi sempom sing ado manisna amadi chananu na nangi nang tupang mating si I know wapam sino na matam sana hiduk te hiduna nang naibu waraw na nang ipun sino rin kay nang maris na ako isanano ko kakao ko na Nangi nungai bada, ay ko'y suyaw bulag li bane. Ay nupi sanano, sanano. Nangi nungarabang numit asida ay suway asimatang haijahoge nahagna mahaki maramda asimatang kambiyo nahag nasimaling gitakta piba masimatang mamina unanaba nahaki puning dalangtag na bahay budo tamdanaba nang natsat kadaba lambida naningtam na tsasabangam naba mahagna pabunggiyatang na ibuluhongki Nahaki may pagpamikup ado, mamin na udriba pauba. Mahakaluhong lebi aibo, yumban bagi maritam loy hai base, mahaki acit papirin ne. Mahaki pire, ay ngasi sungag liengan toy. Sanano, ay nang nambunga si uwa pangjabase, ay pamkang na nanungay Mani, ay nang asisyo. Nang buhay kay kumnariye Nanggi mapanay draba nung shiba Kathok pagi amak payaw draba Taru rabat hamoy aduna Ay nga si may pagpamisya ka mo oy bangam jari bane Ay gipun si sinehek hingli ba makay Nakoy ani bukag kau bangam laroy mani. Ay yaning ba? Ay na yang janing manang isaktam na sidi ay ure. Ay hay pam kag na pele nga toy. Ay pel. Ay na.
ngasi mai paktuna halakpa matamda aibu nungshiribasingna aigidamakta lauramliba thaudangsing ase angakpani khalubada tuzungba phawe aina ngasi nakhoigi narakta tinba phangjabase aigi oinadi kayada laibak phakraba aina ngasi phanglakliba gold medal ase mafam kadaida thamsige haina khalami aina aigi yumgi kada thamsira Manipur State Museum da thamsira haina khalambadu ngashidi mahaki thampham leire aina ngasi phanglakliba gold medal ase langi ngaksamda thamlage ko Anton Hozikabi Resmunina ayangba thawamija lila sanabi khiba Pacemaker Artists Association gi loina kambu Nungairaba Paujel, Leichal Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagolban Salam Lekai,